ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦꯅꯦ ꯍꯩꯁ ꯇꯥꯟꯖꯥꯁꯤꯗ ꯍꯣꯔꯦꯟ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯕ ꯐꯣꯇꯣ ꯑꯝꯇ ꯅꯝꯍꯧꯈꯤꯒꯦ Beauty Plus naturally. कहाँ जागी रहे? Hello? Hay ma, ina ma. Ay lang na balu siya maluri. Angang si Zom ta pura roy. Ang si Do. Sitting in a near, in the swamp, a canani. Moita so get hazard ID. Hey ma, boom by Gaira, in Palo Palo. Hello? Boom Nini Nina, yam like Tarazani. Sanaponati Asaposinatia. Naktabi. My mobile phone se mana kong na khot tha koi wallet re. Bung Ninilani thamo. Kana dano la ni mo haijal irtana. Kari no mai ta so. Mi no wari ma sabada. Ma phamara khandagi te yak shatu honai shiba. Asida akhai ta mo gi ma chanu pa bung gi birthday ni. Ai chatoi ni. Ai ngasi se baji ni suti no mini. Wa khana se to nang yaw ro hebra. Noi mungi oiba na chinau gi wa khana bu da ayaro ke da wa bino tabishna ka ni teng sangi hai bani moi no dum yan Nang yum sigi ma wahal ne awahal gi wa ngang ko hai shibu na na lu pani teng da gi ene sai yan bro na na lu pi tabishna na ai gure sai yan bana tro ba khoi gi dine ya mata mari a khoi gi ani tani ho ahal sa ba pam sa bane ya mo ta soi du ma hal sa biro ahal ne hai dana Yung sila bazi, masu isa sa on lady. Wa khana de gi mari pambi hana thana na basem sano. San bi hai bam le bani. Ha? Nang sai na suk bi base somyeng pa san bi si yaw yaw ning da bam taw taw ri ne. Ai na nang nung si bagi dam tan ning tamale na so san bi yaw da mari taw kana. Ai di wa yang wa na khona ma ba thu de ka da. Kari thamoi ne ge tu dia. Ai bu khon tu de laga. Moi ta so to pa nu pi ma mu yeng ho ge hari bro. Ai wa lu ni. Nati Noi muksiboy na elu hong dola ko dagi ipandi ko honon dra imuk se puro panatra masida ahal na da mithol bisale mathi makum na khoina puda leiba kari gum mama le tra haiba matamda khawan ba kai mari ko sin te budu moi ta sol pambiri sibo ngam te dre ne nati moi ta sama tor ko thabak tu bu ai na yum se lak tu ha taw biram bra ba Ai nak se du ka mo le no wa ka ta lu ya le makata da be roi ne Madura puto kiba tanga tapi iba pul lisel tapi iba pul singdubu imu shikiane na patau zariba imu shikara na mating mabir kike madura kai thoki bane luhong bada imana on birak bane lika taw badu sine handu pangam da migi dumai khadana sa ge se nang lektu du ne masara ga madura surate nana lu payai mani thegi na mak tika gi bil thanga pe kane hedana moita solo be tegi sabri solo raga puki baste bam du se ka shurke basi phawa thagi tolote kai moi na haiba pili makane phaina haiba he pihau da bada phatte ma haiba pere asa ba pina hai pile ba adugo de aibu khong ku tu de kani ka haija sari aina ne guji somning ta ne hu tha ga ne thok si do khra di ne akhoi bam gi ne akhoi ta mo hoi ina mo hoi ikhrai do mai am la tu ne na khoi yum na hat pani hai dana jesi ma se ma ga ne shu mai thadok pini adai nang shu noi na pa hanu ba si shu na nau nu pa ne thabak suning da bani tu ga na sunu pi ne like am kan janing bi do aduga pulak jail gi hawai sani do masi du pi sirngang ye mayam su kari no ni sibo ho wa do ngang lo hera bati ne ai bu ni kamalu na sa phange ani pok thok pi re ai lo ya hujik kan gi mau ngoning tam pa mi singi matau tam ge khangan ma pun si ye bisade awana problem kaya mai ona batawan ai gi mung manung gi problem sri rai lai bai sam sam problem ni na inau ni panik thiam su ai su yung pala bai khoi ni budi
마지나 동안 삐져래잖아. 이 동안에 비벼봐 하이다나 그러면 막 거기 동안 그 비자노 나티 아코이 타마기 모이타 사람 돌아 방어 빠마담다 바지나 마사노 빠상노 빠실라바기 코이 티스 피타만 미장 브로 에이, 마지 딸디와 돈이나. 레이리바 박항의 사비 니시나 이스 아묵테바 이때이나 이나마 하이다나 네네네 똑다 레이리 나티 모이타 서부 타박다 환바사 에보카리 누가리기 안타 하비요 아서보 비샤마기 누피나 하이다나 에보카리 누가리기 이파한테 홀루바 냈다나 아이 강이네. 아도나 보는 거 아이나 나닝 땀할리더나. 닝땀바두기라 와 카식 앙앙우바이슈 푸드에까니가 푸진게니까 마야 하이도 아이네 너무 너무다 코빵나 세 타버네. 아이 누피 마삭 파자이 마복 파이 마신도 까복 볶음 볶자르바 수마 통모 이생이 누가이 아이 파바이 먹는게 허락 보거라바수 아이부 농 시버기다 먹다 와 나마이 오나바 기대. 이 아디디 까나다 하이바 아이게 강나사나 보마루 빵신다 하이바 시레이 한바 마게 모바일 폰도 마나공다 꾸이나 납다나 와리 사르바수 아토파 람람니 팜타가 나테 마빵기 만나마 생가니 마신 모파 생가니 하이리 마타오리 타바카나 나이게 맘다 ঙा니노 야, 저- 모이타손 하이비 부카나다 노가 Taso, 아이 tomba kalera taso, lupas ang mga kitapiro. 에이 다속 셀파이데 마지다 하요 마지다 Lupas ang mga kitapiro. kaino ngarang dana tradong bulu pasani lokui budubo Ngarang pigin na han, pigin na tom taule tam ne koi ting. ho natai mathoi bida sune khara hanguso Mi tika ki bil bang tri hai. ho noita chau sune atolo phangdri Aduma hai na ru si ding ma. is ai bolai rabadi nangwada pida brane Later su pio. Lupas ang mga gibutolo pa na bro. Itay may pamina kun binaba. 아이 tomba Taso, 나는 색깔이 그디마노 taso, bakang naman na lupas ang mga gidima naman tarok pa ta maram hangbahong na di. Hausing matang ikoy taso tolob sa na. nang nalay ta matok thoga pung yai batamine na matamangal se koira na ha Taso ay siya niyang pangina taso. 아 Ozagi matungda pung yay ba koin inabada. Inaba ko din kilupaya kaya kay bine. mai makok sidane masa ta jaba siasu ai khoi de lobo sune tungshin bahai ba wasi ma sunglai helekti doi thok patani man hai diba Tema, ihai kami matamda sel tungjan bahong na de sen tungjan bahay ba sidi isa na sen pagkana thokan tungjan na daba adugi mathakta hojik sa isi pakang aduso you die Horai ton ai ngonda ki pesa log gi harabadi ai na hai ba wa da khumba ya de na kerak shuri na da haki ba itema kanu ni da koi tema si saura sakse som paja thokpa ada aina paja thokna bani na sawan bani de tema koi tema koi ta sau gi sa sing se masak loi phajari se kari gino kana lo bugino koi tema lo bugi kari ma koi ta sau lo ma ba amat ta su yeng yar mo adini noi ta sau se ahal goi de akhoi na manane noi ta sau gi ai hana na haudur pan mi tane ai dini is loi ta ka ha jana ni lai pa pai ba ni nang 야라 하이 나나오니 빠먹기 샀다 먹나 tomba 양 색깔이 됐으나 나무나 so ay tololo sel ko bag pa sal ko kalsa hai 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 taso nana mutiga dia lay taso ay no pi masak pa kari ko ko taso masaki wadi kay no ne Ah. ay no masak tiba kang ne ro masaki wadi maga pabi no nupi amat ta pok ni hay ba yan ay koy tay man hele ay koy tay man taso ay koy tay man no phajabidi Ah. imong sina lakpa lay thoy oi taso yengo ay koy tay man no phajabidi ay koy lay kai sita ani suna lay ti aduna bu lay kai sita thodo wa thom thorpa lohong khomdong thorpa da jatra bu bina bu thire pada kana thirai ay koy tay ma moi ta sau asuk ta moi se na hai jara si bulu pasani ta ga ki ko bilang wa ba nang kari wahi hai ka sel hai na phangne se khange ya Adu taso lupa sani hapiro. ai no pi dari sel sel kini ko ta sok sel pai dari hai Taso adu budi taso na hais nati taso na aisi yam na lau taro ka sel logon ubine. Adu taso na hais nati aina itay ma masak pasi haisi itay ma masak thi sini na taso haisi. Adu taso ki sindi itay ma masak thi ne he hai nga baba ai sikit ka loro ai loi handok sa kini taso dai. moi ta sau gi ne mami shira phajaba yeng ba hai ta ba ai sibu sakana thibi ni pi na uro bra khang tomba
ꯇꯦꯟ ꯀꯥꯞꯄꯁꯤ ꯅꯪꯅ ꯈꯔ ꯍꯦꯟꯈ꯭ꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯍꯟꯅ ꯌꯥꯏꯐꯔꯦ ꯄꯨꯔꯤ ꯇꯨꯀꯩꯀꯣ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ 이때마 이까리 라나게 ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯍꯜꯂꯗꯤ ꯍꯥ 이때마 아이 소이기버네 아이코이 따서 아한나 로비 아이코이 이때마 나하 오이비 마삭 파자비 하게 나오네 ꯑꯗꯨꯔꯗꯤ ꯌꯥꯏ 아이코이 따서수 먹을 레이버니다 따서기 먹은 치더니 하우징 파봐 누비 마야마 깨내리세 나트라 따서 나트라 ꯅꯪ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯐꯪꯗꯧ ꯐꯪꯉꯦꯗꯅ ꯆꯠꯂꯣ ꯆꯠꯂꯣ 아이코이 따서는 야이파레 아이코이 이때마는 야이파 미워이 바이스 안갑하니 타갈라가 하라오다블 레이테는세 ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕ ꯏꯆꯥ ꯏꯅꯥꯎꯗꯗꯤ ꯑꯩꯈꯣꯏꯗꯤ ꯏꯟꯀꯔꯦꯖ ꯇꯧꯏ ꯅꯪꯅ ꯏꯟꯀꯔꯦꯖ ꯇꯧꯕ꯭ꯔꯥ ꯏꯅꯥꯎ ꯑꯇꯣꯝꯕꯅ ꯈꯨꯗꯣꯡ ꯆꯥꯕ ꯂꯧꯈꯤꯕ꯭ꯔꯥ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ Ê, sâu ba. ꯑꯣ ꯕꯥꯖꯤ Ê, lâu này. ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯦ 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 Ê, hay hoài kìa. Im ông nữ pisu bỏ ô cô. ꯍꯣꯏ 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 ꯕꯥꯖꯤ ꯕꯥꯖꯤꯅ ꯅꯪꯕꯨꯁꯨ ꯀꯧꯔꯤ ꯑꯩ ꯌꯥꯎꯔꯣꯏ ꯅꯣꯏ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯇꯤꯡꯗꯨꯗ ꯑꯩ ꯌꯥꯎꯔꯛꯀꯦ ꯀꯥꯟꯅꯗꯣꯏꯅꯦ ꯑꯩ ꯏꯌꯥ ꯅꯨꯄꯥꯒꯤ ꯕꯥꯔꯗꯦ ꯆꯠꯇꯣꯏꯅꯤ ꯑꯩ ꯌꯥꯎꯕ ꯉꯝꯃꯣꯏ ꯍꯣꯏ ꯕꯥꯖꯤꯅ ꯅꯪꯕꯨꯁꯨ ꯂꯥꯛꯑꯣ ꯑꯗꯨ ꯅꯅꯥꯗꯣ ꯊꯥꯗ꯭ꯔꯣ ꯍꯣ ꯇꯥꯒꯤꯔ ꯇꯥꯔꯣꯏꯔ ꯑꯩ ꯌꯥꯎꯕ ꯉꯝꯃꯣꯏꯗꯤ ꯋꯥ ꯂꯣꯏꯔꯦ ꯃꯁꯤꯗ ꯅꯨꯄꯥꯅꯤ ꯅꯔꯤꯜ ꯐꯕ ꯁꯥꯗꯅ ꯐꯨꯗꯦꯛꯀꯅꯤꯒ ꯐꯨꯖꯤꯟꯒꯅꯤ ꯃꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯆꯠꯂꯣ ꯍꯥꯏꯅꯔꯨꯁꯣ ꯅꯣꯏ ꯅꯄꯥ ꯍꯅꯨꯕꯁꯦ ꯅꯣꯏ ꯏꯃꯨꯡꯒꯤꯅꯦ ꯃꯔꯩ ꯇꯨꯔꯩꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯣꯏꯒꯤ ꯃꯔꯩ ꯇꯨꯔꯩ ꯇꯥꯒꯦ ꯍꯥꯏꯗꯅꯅꯦ ꯑꯩ ꯌꯨꯝꯁꯤ ꯂꯥꯛꯄ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯝꯃꯒ ꯇꯥꯆꯧꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯏꯁ ꯅꯨꯄꯥꯗꯣ ꯂꯥꯏꯔꯤꯛ ꯍꯩ ꯏꯪ ꯇꯞꯄꯤ ꯑꯩꯅ ꯉꯝꯅ ꯄꯥꯅꯤ ꯍꯥꯏꯕꯒꯤꯅꯦ ꯂꯥꯛꯄꯤꯕꯩ ꯋꯥꯅꯦ ꯌꯥꯗ꯭ꯔꯦꯗꯅ 이샤나 하니 와칼다 ꯇꯐꯥꯝꯅꯦ ꯇꯐꯥꯝꯅꯦ ꯑꯁ ꯑꯣꯟꯅꯄꯣꯅꯤꯗꯀꯣ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯤꯁꯨ ꯃꯁꯛ ꯐꯖꯩ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯂꯦꯝꯖꯅ ꯄꯨꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯌꯦꯕꯨ ꯃꯥ ꯉꯥꯡꯅꯕꯁꯤ ꯑꯣꯏꯔꯦ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯃꯆꯥ ꯑꯅꯤ ꯁꯨꯔꯦ ꯈꯔ ꯐꯔꯛꯀꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯦꯁꯕꯨꯛꯇ ꯋꯥꯠꯁꯑꯞ ꯇꯧꯗꯕ ꯂꯣꯏꯔꯦꯅꯦ ꯃꯥꯏ ꯐꯣꯇꯣꯒꯁꯤ ꯄꯣꯁ ꯇꯧ ꯊꯥꯒꯠꯂꯤ ꯅꯤꯄꯥ ꯈꯔꯅ ꯐꯖꯩ ꯀꯥꯏ ꯍꯥꯏꯔꯒ ꯃꯥꯅ ꯊꯦꯡꯀ꯭ꯌꯨ ꯀꯥꯏ Lê Sang. ꯂꯥꯛꯑꯦ 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 ꯕꯥꯖꯤ Cái đâu ra cái này nổi bỏ. 라라라라 마지는 살 에이, 거기 바지 누군가 자리 꼭 다니는 세술래담데 바지야. ꯀꯔꯤ ꯋꯥꯅꯣ ꯈꯟꯅꯁꯤ ꯍꯥꯏꯔꯤꯁꯤꯕꯣ 아이네 좀 다보다 거기 이베먹이 마땅드네 하이네. ꯑꯩꯈꯣꯏ 이베만 ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ 헤이, 누군가 와칼라 이방 앙나티 낭주 강이는 너트로 라이트 좀 호나드나 레이도. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤꯗꯃꯛꯇ ꯋꯥ ꯈꯟꯅꯁꯤ ꯍꯥꯏꯔꯤꯕꯁꯤꯅ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯕꯥꯖꯤꯒ ꯑꯩꯈꯣꯏ 이베먹가 와리 사는고 ꯅꯪꯕꯨ ꯇꯥꯕꯨ ꯇꯥꯍꯧꯗ꯭ꯔꯣ? ꯑꯩꯗꯤ ꯏꯆꯥꯁꯤꯡꯁꯦ ꯁꯦꯟꯅꯕꯗꯅꯦ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯂꯩꯇꯦ ꯑꯩꯗꯤ ꯏꯆꯦꯗꯧꯅ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯕꯁꯨ ꯍꯩꯅꯗꯦ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯅꯣ ꯇꯣꯂꯣꯞ ꯆꯥꯕꯩꯅꯤ ꯀꯦꯖꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯁꯨ ꯇꯣꯂꯣꯞ ꯆꯥꯔꯝꯕ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯊꯕꯛꯁꯦ ꯏꯇꯩꯃꯅ ꯁꯤꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯞꯈꯤꯕꯅꯤꯀꯣ. ꯅꯪꯁꯨ ꯏꯅꯥꯛꯈꯨꯟꯕ ꯅꯨꯄꯤ ꯂꯧꯔꯝꯕ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯕꯤꯜꯁꯦ ꯃꯔꯤ ꯐꯪꯉꯛꯈꯤꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯄꯩꯁꯥ ꯄꯥꯏꯕꯒꯥꯏꯁꯦ ꯀꯨꯏꯍꯧꯕꯖꯥꯠ ꯅꯠꯇꯦ. ꯊꯤꯀꯥ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯞ ꯗꯥꯎꯟꯅꯤꯀꯣ. ꯈꯪ ꯅꯪꯒꯤꯁꯤꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯏꯄꯥꯝꯗꯒꯤ ꯌꯥꯎꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯕꯟꯙꯥꯟꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯉꯥꯎꯁꯟꯅꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯅ. ꯍꯌꯦꯡ ꯕꯤꯜ ꯐꯪꯉ ꯂꯣꯏꯅ ꯍꯟꯗꯧ ꯂꯩꯔꯦ. ꯀꯔꯤ ꯍꯥꯏꯅꯣꯅꯦꯍꯦ? ꯃꯤꯒꯤꯗꯤ ꯊꯤꯀꯥꯗ ꯅꯨꯡꯉꯥꯏ ꯊꯤꯀꯥꯗ ꯁꯦꯜ ꯄꯥꯏ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤꯅ ꯃꯤꯉꯣꯟꯗꯒꯤ ꯃꯊꯣꯏ ꯀꯥꯏꯕꯗ ꯑꯃꯨꯛ ꯄꯨꯔꯨ ꯕꯟꯙꯥꯟ ꯑꯃꯨꯛ ꯊꯝ ꯃꯁꯤ ꯃꯌꯥꯝꯁꯦ ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯗꯅꯦ ꯕꯤꯜ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯇꯟꯖꯥ ꯑꯃ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯀꯩꯗꯧꯔꯒꯦ? ꯌꯦꯡꯉꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯆꯤꯡꯂꯦꯟꯅ ꯊꯤꯀꯥ ꯇꯧꯕꯗꯅꯤ ꯁꯦꯟ ꯄꯥꯏꯈ꯭ꯔꯤꯁꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯤꯀꯥ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯕꯅꯤꯀꯣ. ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ. ꯍꯩ ꯍꯦꯟꯖꯟꯃꯛ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ ꯊꯤꯀꯥ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤ ꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯅꯤꯁꯥ ꯆꯥꯕ ꯍꯦꯟꯒꯠꯂꯛꯄ ꯑꯩꯅ ꯊꯥꯖꯔꯝꯗꯕ ꯂꯝꯆꯠ ꯅꯪ ꯌꯥꯝ ꯎꯔꯕꯅꯤ ꯃꯗꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅꯦ. ꯏꯃꯥꯟꯅꯕ ꯄꯨꯟꯗꯕ ꯌꯥꯗꯦ. ꯃꯊꯛ ꯊꯣꯡꯕ ꯈꯟꯗꯕ ꯌꯥꯗꯦ. ꯌꯦꯡꯉꯣ ꯃꯤꯒꯤ ꯃꯃꯤꯡꯗ ꯊꯤꯀꯥ ꯂꯧꯔꯤꯁꯦ ꯑꯩꯒꯤ ꯃꯤꯡꯗ ꯊꯤꯀꯥ ꯂꯧꯅꯕ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ. ꯑꯩꯈꯣই ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯅꯪꯕꯣ. ꯑꯩꯗꯤꯅꯦ ꯉꯁꯤ ꯕꯥꯖꯤꯅ ꯀꯧꯕꯁꯤꯗꯅꯦ ꯋꯥ ꯂꯣꯏꯅ ꯍꯥꯏꯍꯧꯔꯒꯦꯅ ꯍꯩ ꯈꯜꯂꯤ ꯌꯥꯗꯦ ꯌꯥꯗꯦ. ꯑꯩꯅ ꯑꯩꯈꯣꯏ 이베먹이 ꯃꯇꯥꯡꯗꯅꯦꯅ ꯍꯥꯏꯗ꯭ꯔꯥ. ꯌꯦꯡꯉꯨ ꯑꯩꯈꯣꯏꯁꯦ ꯂꯩꯇꯦ ꯂꯥꯏꯔꯩ ꯊꯪꯉꯧ ꯍꯥꯏꯕꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯕꯥꯖꯤꯗ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯁꯔꯨꯛꯇꯣ ꯄꯤꯔꯣ ꯍꯥꯏꯗꯅ ꯅꯤꯔꯅꯤ. ꯃꯗꯨ ꯂꯧꯔꯒ ꯃꯗꯨ ꯌꯣꯟꯊꯣꯛꯑ ꯃꯇꯨꯡ ꯃꯗꯨꯒꯤ ꯁꯦꯟ ꯃꯌꯥꯝꯁꯤꯡꯗꯨꯅ ꯊꯤꯀꯥꯗ ꯂꯣꯏ ꯊꯥꯗꯔꯅꯤ. ꯍꯌꯦꯡ ꯕꯤꯜ ꯐꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯌꯨꯝ ꯑꯃ ꯂꯦꯞꯄꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑ ꯂꯣꯏꯔꯦ. ꯍꯩ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ. ꯃꯗꯨꯗꯤ ꯕꯥꯖꯤꯅ ꯌꯥꯔꯣꯏꯌꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ. ꯑꯩꯈꯣꯏ ꯕꯥꯖꯤꯁꯤ ꯐꯗꯤ ꯐꯕꯅꯤ. ꯃꯥꯒꯤ ꯄꯦꯟꯁꯤꯟ ꯕꯨꯛꯇꯨꯁꯨ ꯑꯩꯅ ꯕꯟꯙꯥꯟ ꯊꯝꯕꯤꯔꯤꯅꯤ. ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣই ꯍꯣꯠꯅꯗꯕ ꯌꯥꯗꯦ. ꯑꯩꯈꯣই ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯁꯤꯅꯤꯀꯣ. ꯍꯤꯡꯕꯨꯗꯤ ꯍꯤꯡꯉꯤ ꯍꯥꯏꯕꯕꯨ ꯃꯗꯨꯗ ꯈꯨꯌꯦꯡꯁꯤꯅꯤ ꯊꯣꯏꯕꯤ
미기 누가이바 우러 낭나 닝돌 뽕이도 그이기 노이미 아이 아이기 하여 보이 거의 혼나다 뭐 야대 하시네 거의 힘담 아이 맞지 라이 맞지 이몽들 이런 거니나 ngaki mamanga mau han ga yam ngang na bata ki noi bu isa sa numi chupa gi ngarang ngarang ngang na ba si shule be lep te da ko 바지 아이 락셔래 modi 마디 ngasi se mapam da ro thab am lay ngasi gi khana basi yaw ro baji nang na wa khana ga dori ba sida are pa ma hai ba ngong ga dori bro ngambre yenge baji esa esa khana ga do heta hai biro se ta roi pa wa hai na so nu BC first class distinction phangjar ba ni na makha ta ba ma ki mahi me sing tam ba si iba na ma pa lam da thani ni hei sa 아이 아이 까리기 노이비 뭐 낭나 마팔람다 땀닝이도 낭이 마카다바 이스타디도 시숨 땀먹고 시숨 땀 바지 마팔람다 땀바이 버시 에코기 이런 덤스들 레이터 서브젝트 워디 파바 거이 바지 아다가 코이 비만나 땀닝 시디 제넨 사이언스 서브젝트니나 에코기 람덤 시다 숨 땀바나 파드라인 칼리네 거이 바지 따서나 Husiki matamda, tariba pagda mayamsiga, karigi no pibo mapalamda pang tathagadoribano. Naitay ay na, may taptay tam siluraga to pangkangdaduna, tikatawribani haiduna liliba punsisina. 이베마 아이나 숨칸마다 낭나 허우직 땀미바 카라두나 타박 방박이디 야레나 칼 영 낭기 타박 떡나나박이다막 이뭉시데 레리바 바지네 따서우네 에코이 오훔나 낭기 타박 떡나나바 루파 락쿤 부토고 ngamgadro 락쿤 부토고 ngamgadro ngamdragana kaidongni angang tuition tawgadro natraga private sector amada donation tawraga tabak masa masa sugadra khallune nang su munamta khallune Husiki matamda, mahiyam na tam siluraga matamangi haibase, apang asinloy na kangaraba wapamni. 바지 안강 신나 할 사이시 sombrana 칼리 바지 siengna hairabda baji ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯡꯁꯤ ꯄꯤꯁꯛ ꯄꯤꯁꯛ ꯃꯔꯤ ꯍꯥꯏꯕꯗꯣ ꯂꯩꯔꯤꯕꯅꯤ나 ꯑꯩ ꯁꯦꯟ ꯄꯨꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯤ ꯉꯝꯃꯔꯣꯏ 바지 바지 아이 수와 헨바 센 포토부이 와팜세 누피 몽방다 카레 이카이리 콜롭티 아이기시 सरकार기 다방니디 하이보보 थर्ड इना हैको मनादे योमेगन मसरगी सिजनेप्सी मोमनुंग पोरीबनी अंगानी लाइक तम थारेबनी परितोन की सेन होलेबनी मदई हदोकतना अखोई निंगथेंगी पर्सनल लोन बैंक तकी लोबगी सो आई तोलोबते होले हेरा तासो ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯗꯨꯝ ꯄꯜꯂꯒ ꯂꯩ ꯍꯌꯦꯡ ꯕꯤꯜ ꯐꯪꯉ ꯂꯣꯏ ꯍꯟꯗꯧ ꯂꯩ ꯀꯔꯤ ꯍꯥꯏꯅꯣ नगे हनबा हंदे वाफम नते ने आई सुम पनबई वानी ना ꯌꯥꯔꯦ ꯇꯣꯁꯤ कैनोमगे इसन नुपी सिगी नमुता लुपा चांगा अम लिसिंग अम करी म पीबदुदे आई कसु हाइते अदु आचौ सेटफम अमा सही अनि हुम हुलपदुदि आई सुंगमदौ मानदे बाबाजी ipa gi pension ne phangi si maming dani do aduda mo nanau ni pa si gi andalon da khang ngam da na hauji pension bu do ban han da le mo gi tha gi sen doi gau ro phangi bi si sin no bon da ti ni sa ꯑꯗꯨꯗꯤ 바지나 하이시나디 ꯑꯩꯈꯣꯏ 이베마기 ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯁꯦꯟꯁꯦ ꯑꯩꯅ ꯂꯣꯏ ꯄꯨꯊꯣꯛꯑꯣ ꯍꯥꯏꯔꯣ ꯑꯗꯩ ꯀꯔꯤꯒꯤꯅꯣ ꯇꯥꯁꯧ 바지나 ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯏꯅꯕꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ 이베마 ꯅꯪꯒꯤ ꯇꯌꯥꯏꯅ ꯍꯥꯏꯒꯗꯕ ꯑꯃꯕꯨ ꯅꯪ ꯃꯤꯂꯩꯕꯥꯛꯇ ꯇꯝꯕꯩ ꯋꯥꯈꯜꯂꯣ ꯊꯥꯗꯣꯛ ꯁꯤ ꯁꯨꯝ ꯇꯝꯃꯨꯀꯣ ꯁꯤ ꯁꯨꯝ ꯇꯝꯃꯨ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯜꯗ ꯑꯩ ꯍꯥꯏꯌꯔ ꯁ꯭ꯇꯗꯤ ꯇꯧꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜ ꯍꯣꯡꯍꯟꯕꯤꯒꯅꯨ ꯇꯌꯥꯏ ꯑꯩ ꯃꯄꯥꯟꯂꯣꯝꯗ ꯇꯝꯒꯅꯤꯌꯦ ꯇꯌꯥꯏ ꯑꯩ ꯅꯪꯁꯨ ꯈꯜꯂꯨꯅꯦ ꯄꯣꯏꯔꯣꯏ ꯇꯣꯟꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯅꯦ ꯏꯃꯨꯡꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯁꯛ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁꯦꯟ ꯐꯥꯎꯕ ꯍꯨꯟꯕꯗ ꯋꯥꯔꯦ ꯌꯦꯡꯉꯨ ꯅꯪꯅ ꯑꯥꯗ ꯃꯄꯥꯟ ꯂꯝꯗ ꯇꯝꯃꯨꯔꯦꯅ ꯈꯜꯂꯣ ꯃꯗꯨ ꯅꯪꯅ ꯄꯣꯔꯛꯀꯗꯕ ꯑꯦꯆꯤꯞꯃꯦꯟꯁꯤ ꯀꯩꯅꯣ ꯅꯪꯒꯤ ꯇꯌꯥꯏꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯨꯀꯣ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯎ ꯑꯗꯨ ꯌꯥꯎ ꯇꯌꯥꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯡ ꯆꯟꯕ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯗꯃꯛꯇꯗꯤ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯖꯒꯅꯤ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯇ꯭ꯌꯨꯁꯟ ꯇꯧꯕꯒꯤ ꯑꯩꯒꯤ ꯐꯝꯗ ꯁꯦꯜ ꯂꯩꯌꯦ ꯇꯌꯥꯏ बेबा अखोई मयाम अमसु लेरी अदुब नंग तयाना हाइबमदना नंग मपाल लमदा चतना अखोई सिना सुम तंबन फरोइद्रने ꯇꯥꯆꯧ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯂꯝꯗ ꯑꯩ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯆꯈ꯭ꯔꯦ ꯑꯩ ꯇꯥꯆꯧ ꯅꯪꯅ ꯂꯩꯔꯤꯕ ꯈꯔꯗꯨ ꯂꯣꯏꯔꯒ ꯀꯅꯥꯅꯅꯣꯅꯦ ꯊꯥ ꯐꯥꯔꯣꯏꯅꯦ ꯀꯅꯥꯅꯣ ꯅꯪꯒꯤ ꯁꯦꯜ ꯍꯨꯜꯂꯛꯀꯗꯣꯏꯁꯤꯕꯣ ꯅꯪ ꯅꯨꯄꯤꯅꯤ ꯅꯪ ꯅꯤꯡꯉꯣꯜꯅꯤ ꯅꯪꯅ ꯃꯤꯔꯩꯕꯥꯛꯇ ꯀꯩꯗꯧꯅꯗꯣꯏꯅꯣꯃꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎꯗꯤ ꯌꯥꯎꯀꯣ ꯌꯥꯒꯗꯝ ꯇꯌꯥꯏ ꯑꯩ ꯄꯨꯝꯅꯃꯛ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯑꯩ ꯐꯤꯔꯦꯞꯁꯦ ꯑꯩ ꯏꯁꯥꯅ ꯂꯧꯕꯅꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯩ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯥꯛ ꯐꯥꯎꯕ ꯏꯍꯦ ꯇꯝꯒꯅꯤ ꯏꯍꯦ ꯇꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯅꯥꯗꯁꯨ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯅ ꯑꯩꯅ ꯑꯄꯥꯝꯕ ꯊꯕꯛ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯍꯦ ꯅꯪꯒꯤ ꯀꯩꯒꯤꯅꯣ ꯁꯤꯡꯅꯔꯤ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯅꯪꯅ ꯑꯩꯒꯤ ꯆꯤꯊꯛꯇ ꯑꯗꯨꯃꯥꯏꯅ ꯈꯨꯝꯕꯤ कइनो 그러기네, 레사링아이다, 이봉신 하이바 와기 마탁다 한간나 쿰자락대. ibema ꯅꯝꯌꯥꯏ ꯈꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯏꯁꯥꯒꯤ ꯋꯥꯐꯝ ꯑꯣꯏꯕꯅꯤ나 ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯤꯡꯇꯝꯅ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯏꯅꯤ ꯅꯝꯌꯥꯏ ai bema ka ko
사사 이파 와하이기 나선이 비시기 마히마싱 깜박이 이파는 레이다다나 나코이도 와카나 사이들 거우버니 나선이 비시기 마카 따보 마히마싱 깜박이 머루어베 도강시 이파는 로금 폭버니 어두부 이파는 손질럭부디기 감드레 마두기다먹다 나시나 와카나 사이드나 파나 거우버니 와야 까는 ngang 봐 고그냥 까는 ngang 봐 나시나 나 이파나 거우버나 때고 어이 비마 영월 양네 칸 다서기 담도 양앙 시합하고 스쿨 타이 튜션 떠할래 센팅 못 빠무데 aduh na tuam te yaw gi sel gi dam ta dikari gi ngam na bono hai muta so to se puna mag yang selim ni lai yango nang ta ya se baji na tongan pi sa ing yang selim ni lai 내가 까리로 다서 우리 또 롭자야 하는 나 나오기 좀 하지 보고 까리부 호너비 이게 야나 yango ai tolo sunu phangona te 사람이 와서 하는 거 바로 달강이 시가 이래 나도 와네 왕앙은 나 캬치 남이 속도없구나 내 탁이 할로를 말 거도 왕앙 왜라 난 티까네 또 너가 도도리게 난 소라이네 이나우는 게 얀소라이네 나 거의 모시다이디 성야야 하는 데지 ꯑꯩꯅ ꯏꯇꯩ ꯏꯕꯨꯡ ꯑꯃꯗꯤ ꯏꯆꯦꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯀꯔꯤ ꯇꯧꯕ ꯂꯩꯈ꯭ꯔꯕꯒꯦ ꯕꯥꯖꯤꯅ ꯇꯣꯉꯥꯟꯅ ꯄꯤꯖꯕ ꯅꯨꯃꯤꯠꯇꯒꯤ ꯏꯄꯥꯝꯗꯒꯤ ꯌꯥꯎꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯗꯨꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯄꯅꯤ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯖꯗꯦ 누비기 말을 까이코가 빠이버 심판하고 까염자 호로 심판하고 다소기 와도 나 끌어들 짝해네 다소기 이따이 뭐동나 거기 스나기 이몽 만웅이 마빵 이몽 만웅도 빠샤 빠이버 이몽 나대 이따이 뭐나 미 우시다라 라오 콩이도데 다소나 누비 오빠 나 미카포는 미샤가마 살로비 나죠 난 염살럼 동이나 난 턱시 가시한 나를 들으나 어이 나 따위버 심판 콜모와 그릇 싸우지 우와니 나 거의 보내면 양sel이면서 거의 보내면 양sel이면서 ꯀꯔꯤꯒꯤꯅꯣ ꯇꯥꯁꯧꯒ ꯍꯥꯏꯒꯅ ꯑꯩꯒꯤ ꯋꯥ ꯈꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯗ ꯁꯥꯎꯅꯔꯛꯄꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ 이비엠마 ꯏꯉꯝꯃꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯏꯉꯝꯃ ꯊꯥꯖꯗ꯭ꯔꯦ ꯏꯆꯥꯁꯤꯡꯁꯤ ꯍꯣꯠꯅꯕꯅꯤ ꯅꯪ ꯇꯌꯥꯏꯅ ꯊꯤꯀꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯃꯌꯥꯝꯁꯤꯅꯦ ꯏꯉꯝꯃꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯏꯉꯝꯃ ꯊꯥꯖꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯖꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯪꯖꯈ꯭ꯔꯒꯦ ꯋꯥ ꯈꯟꯅꯕ ꯌꯥꯎꯖꯔꯔꯣꯏ 이놈이야 이션 누피시 흥황 어린게 되게 와 그야 또 있는 강대 어두 마는 큰키 와카 마는 랩키 와래 봉건 대버시 바지는 坑버기 그거 왔다는 세는 거 보내시 바지 이 坑이니 사사 나코이 애니만 이탁 아마도 싹그래 아무것도 잉나 땀나 엉떡하는 시기 얘라 바지 거의 야이면 뭐 야이기 뭐 막나 맞대 뭐 혼는 강바 아이고 한터는 강도 까르물로 쏘노네 아두디 다소는 나나노 비기 뭐하는 웅앙이 웅앙 생각들이 다소덕이 시엔 그런 부르버기 아두디 까르면 뭐야 뭐이기 왕 에이 까메로 이거 세세세세 이빠 와이 어저께 모우신 좀 맞다 레이트래 이빠 강이 애기 이모원이 뭐 아파봐 이모 왔다 에이 강이 나시나 왜베기 와이 샤나 영어 나시나 비시나 호지 로이바 애기 이모가 피바 마시다 아바 발람다 살아가 마히마싱 하이 감자겐 하이리세 야 문나 칼라 하이리니 맞지 아이 할로 빌해 방어봐 이 바지기 펜신복도 아이 쇼이드나 할라비 야 이모 아이 강이네 바지 아이 이절 MVP 야이바 아이 강이 허르르서 시엔 파이브 넘나버기네 이전 뭐 시켰다 뭐 나이네 하이시 아이 거기 다속디 또 럽자리 버는트로 이때 모르기만 빰수 그로빠때 이문 나트로 또 뭐 이문 나타 어서 보내 먹사 이는 센번 도군 네마 낭냐 거기 이름 넘스나 해 담링다더나 마팔람다 마두수 미 아파바 아무송 팟다바 생길레 팜모리바 딜리다 낭 나왕 버디 릴로게 하비고 와칼론세 이봉웨서 그렇게 강갈로드나 어이 비마 하요 ꯇꯥꯁꯧ ꯑꯩ ꯂꯝꯗꯝꯁꯤꯒꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯂꯩꯕ ꯀꯔꯞꯁꯟꯃꯛ ꯊꯧꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩ ꯏꯍꯩ ꯇꯝꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩ ꯃꯤ ꯄꯥꯏꯕ ꯄꯣꯛꯅꯤꯡꯗꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯊꯕꯛꯀꯤꯗꯃꯛ ꯁꯦꯜ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯃꯤ ꯄꯥꯏꯕ ꯄꯣꯛꯀꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯥꯟꯅꯔꯣꯏ ꯑꯩꯒꯤ ꯈꯪ ꯍꯩꯖꯕ ꯊꯧꯅꯥ ꯂꯧꯁꯤꯡ ꯎꯠꯇꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯥꯛ ꯐꯥꯎꯕ ꯏꯍꯩ ꯇꯝꯒꯅꯤ ꯏꯍꯩ ꯇꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯀꯅꯥꯗꯁꯨ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯅ ꯑꯩꯅ ꯑꯄꯥꯝꯕ ꯊꯕꯛ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯑꯃꯔꯣꯝꯗ ꯊꯕꯛꯀꯤ ꯉꯥꯛ ꯅꯠꯇꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯐꯤꯗꯦꯟꯠ ꯂꯩ ꯑꯩꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯃꯇꯧ ꯎꯠꯆꯕ ꯐꯪꯅꯕ ꯑꯩ
ꯑꯩ ꯀꯥ ꯍꯦꯟꯕ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝꯗ ꯑꯩ ꯏꯍꯩ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯦꯛꯆꯕꯅꯤ ꯇꯥꯆꯧ ꯇꯥꯎ ꯑꯗꯨꯅꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯆꯟꯅꯨꯄꯤꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯆꯠꯅꯕꯤꯗ ꯁꯦꯟꯖꯥ ꯁꯨꯡꯖꯥ ꯇꯧꯗ꯭ꯔ ꯊꯕꯛꯁꯤꯡꯁꯤ ꯄꯥꯝꯗꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯤꯕꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯊꯧꯅꯥ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇ꯭ꯔꯗꯤ ꯏꯄꯥꯗꯤ ꯇꯣꯛꯈ꯭ꯔꯔꯣꯏ ꯑꯩ ꯂꯦꯝꯕꯤ ꯅꯪꯒꯤ ꯇꯌꯥꯏꯅ ꯋꯦ ꯍꯦ ꯕꯤꯜ ꯐꯪꯉꯕ ꯅꯪ ꯑꯄꯥꯝꯕ ꯂꯣꯏ ꯄꯤꯔꯦ ꯂꯣꯏ ꯄꯤꯔꯦ ꯂꯧꯕꯒꯤ ꯅꯣꯡꯃꯩ ꯊꯤꯀꯥꯗꯥꯔꯒꯤ ꯃꯊꯪꯒꯤ ꯕꯤꯜ ꯂꯩꯁꯤꯡꯗꯤ ꯑꯣꯏ ꯌꯥꯕꯖꯥꯠꯇꯦ ꯏꯕꯦꯝꯃ ꯁꯦ ꯋꯥ ꯈꯟꯅꯗ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯇꯥꯔꯅꯦꯁꯦ ꯑꯩ ꯍꯥꯟꯅ ꯈꯪꯈ꯭ꯔꯦ ꯅꯪꯒꯤꯅꯦ ꯅꯪꯒꯤ ꯆꯠꯄꯒꯤ ꯑꯃꯒꯤ ꯇꯥꯏꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯅꯪꯅ ꯃꯗꯨ ꯃꯄꯥꯝ ꯆꯠꯈ꯭ꯔꯤꯗꯣ ꯅꯪꯅ ꯃꯗꯨ ꯍꯜꯂꯛꯇ꯭ꯔꯒꯗꯤ ꯑꯩ ꯇꯥꯟꯅꯗ꯭ꯔꯒꯗꯤ ꯕꯥꯖꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ 이따이면 감미지 이큰 크로이다 따서 까 어루머니다 좀 많이 샤오린 더 이제 바지 아기 다이원 동로에 하나 메고 올로네 베마 నంగి తయాయినకు పాగి పెన్షన్ బుక్తుబు హన్బీరబది థామద లుపా లిషింగ్ అహుం మరిది ఇపాద థార్ప ngамगनिरा ꯃꯁꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯄꯤꯛꯂꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯇꯌꯥꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯣꯜꯂꯕ ꯕꯥꯁꯤꯅ ꯊꯟꯗꯅ ꯃꯁꯤ ꯅꯁꯥ ꯃꯈꯥ ꯇꯝꯂꯔꯣꯏꯗꯕ ꯑꯁꯤ 에이 ngọc ini 빨리 시디 pakhamine isadi ki sakpikling ya hona san hot po angkadi sunak landan lakdodin nangi tasonga sagi nahi na singkam bada mating pangbirak tabas nangi tayai ni pagi pension buktu bandok pitabas yego Ipa ibu na tambir behimon saruka sidai sak jisu yauri bani nahi Jana kari wari iko wala sing masih may yon thok isa ki nahi na sing makung pa na thang nakari wari pale ni sidi nakari wari pale ni sidi sa taimong semba mapo ay nahingin ay dahil isa singa siga imaw singa siga apa matawag tadi ay gimidwa sinuhan miyo ko mo Kailangan pasarin niyo man eh. Lugar ba sing sa nganu na kataw? Dalam lain tu tidak boleh titik cumi sih kaya apa? Kau itu ini sih. Lai kau ni yang mana saya halak pada hai na tu mana tiga kagas. Kau jauh lain macam lau ke terus kaya? Siapa sih dia? Restoran sang tu seru, lairang marakta sana naba, narang mongsong marakta, keku lebih sana naba, nang koreng. Lambidang saya mini ngoda, munna muni ngobudo, nang bu drive ni. Arau sedro, sak paja bagai sak minute. Pazare, kupa jam taure. Aduh ni. Mabuk ni na pungi madana. Lumangi samsi, pet hai dana. Pungi badang na ribungo. Oh, siro hai sah. Tan hari ni keno. Punci hai bese tan ne. Sab padagi khongthang dagi, hai padagi hum padagi. Ha, denna. Punci hai bese tan ne. Pung yai be koi se tan gi mapun.
ꯇꯥꯜ ꯍꯥꯏꯁꯤꯅ ꯆꯠꯂꯤꯁꯦ ꯈꯪꯉꯕ ꯃꯇꯝꯗ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯃꯇꯝꯒꯤ ꯃꯤꯅ ꯀꯧꯕ ꯌꯥꯈꯠꯂꯛꯏꯁꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯅꯆꯤꯟꯗꯅꯤ ꯇꯥꯟ ꯊꯥꯕꯕꯨ ꯃꯤꯅ ꯁꯛꯂꯤꯕ ꯏꯁꯩꯗꯨ ꯊꯥꯗꯦꯅꯦ ꯍꯥꯏꯖꯜꯂꯣ ꯃꯃꯤꯁꯤꯅ ꯑꯩꯉꯣꯟꯗ ꯁꯦꯟ ꯊꯥꯕ ꯆꯪꯉꯛꯄꯁꯤꯡꯗ ꯃꯃꯤꯁꯦ ꯄꯩꯅꯤꯡꯕꯗ ꯏꯁꯩꯒ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯏꯁꯩ ꯁꯛꯄꯗꯅꯦ ꯅꯪ ꯄꯨꯡꯒ ꯁꯨꯌꯦꯛꯀꯅꯨ ꯅꯪ ꯑꯣ ꯅꯪ ꯑꯩꯅ ꯄꯨꯡ ꯌꯩꯗ꯭ꯔꯗꯤ ꯅꯪ ꯅꯨꯄꯤ 10 ꯂꯣꯟꯕ ꯇꯥ ꯆꯥꯎꯕ ꯍꯥꯏꯗꯨ ꯌꯩꯍꯟꯗꯦ ꯅꯪ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯍꯧꯔꯛꯑꯗꯤꯅꯦ ꯁꯣꯔ ꯁꯠꯆꯅꯤ ꯉꯝꯂꯅꯤ ꯑꯩꯅ ꯉꯝꯗ꯭ꯔꯁꯨ ꯈꯪꯉꯕ ꯑꯉꯝꯕ ꯑꯣꯖꯥ ꯌꯥꯝ ꯂꯩ ꯈꯪꯉꯕ ꯈꯔ ꯄꯤꯊꯣꯛꯑꯒꯅꯦ ꯁꯣꯔꯗ ꯊꯣꯛ ꯇꯧꯂꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯃꯤ ꯐꯠꯇꯕ ꯁꯥꯅꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯈꯪꯗꯕ ꯋꯥꯅꯤ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯕ꯭ꯂꯦꯛ ꯑꯥꯔꯠꯀꯤ ꯍꯧꯔꯛꯐꯝꯅꯤ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒ ꯃꯌꯥꯡ ꯂꯝꯕꯣꯏꯕ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯒ ꯃꯍꯩ ꯍꯤꯗꯥꯅꯕꯒꯤ ꯋꯥꯔꯤ ꯅꯪꯗꯤ ꯇꯥꯖꯔꯛꯈꯤꯕ ꯍꯣ ꯇꯥꯖꯩ ꯏꯕꯨꯡꯉꯣ ꯑꯩꯁꯨꯅꯦ ꯃꯩꯇꯩ ꯏꯁꯩ ꯁꯛꯄꯤꯅꯤ ꯀꯛꯂꯤꯕ ꯁꯥꯏ ꯃꯇꯥꯗꯨꯒ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝꯁꯤꯒ ꯃꯁꯛꯅꯦꯅ ꯏꯐ ꯍꯦꯛ ꯐꯖꯩ ꯁꯛꯇꯥꯁꯤꯒꯤ ꯌꯦꯡꯉꯨꯀꯣ ꯈꯪꯗ꯭ꯔꯦꯗ ꯏꯌꯥꯝꯕ ꯑꯅꯤ 이따이마 아니 이시에마 모이 마양이 마망시다네 낭세 코이 뭉기 마우네 부산도이제 난게 딸리버 고땅도가 왜 호이 뭘 딴 거는데 상가봐이네 까이누 칸데 कोई बाजी ने सेल लेके है ना सेन पुथोगा लोहंगजी यारता दे नुआइने अदुगी मथक्ता नंगोंद तानरी बनुपासी यामिदो मयाम दुगी मरक्ता आइने ख्वाइ ममाई वरी ए दुम ले होवे मोंगनिने नंग दुमाइना कादुका ngang दोइदिने आइ ꯆꯠ हाइसिनि आखो आइने नुक्सिदर फागिदो कादु हाइबिने आइ ख्वाइनिने नंग यु फागे हाइरो हा नुपी फारे लो यादेको नुपी फारे लो बसे लेमिनेर कांदे नुपी ने याम मम्मे ngam da bwa nang neng ngon ira ira hai yam sauni ngai sini ai kau thu re ba ai khoi ba jin hai ba wam kau thu re ba e kari hai ri ba khoi ba jin hai ba mi ma bu kui na sang na tinage khalaba mi du gi asoi ba aran ba sa masa da sumai hai ru noi nangi maram da mi na kai kai ngang na su ai na kong si me lage nang ai bu thadok tu na sakki khoi man hai bwam su lai khoi gi pun shigi maram da ne rista sarol ba mi mta da yum pan ba ro hai na hai gi pun shibu makok ti loi ba phokhan gi honarami maram madu nahak ai gi pun shidagi ne disqualify tawrabani kari disqualify noksa nindra nang dilana manipur gi speaker phauba kes tara muk lai base ama phau disqualify to bangam da leira kan sita mana gi ila 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 ibani gi nuksina base disqualify taroga lamgang da haido ge sini isai sak minare pung yei ribani haiduna miyeng mata mi tawi pung yei basu pung yei mata am tawe hayeng nang gai gai minar badine khang cha bara thawi a chimina bara khusi cha dem sirani nang di tumine leite ne nang di mina sen do thajal pa ka nang di sen thare mi du da no phe to saladra nang mi ngon no phe to bu da ai pung yei ba tan ga pu kau kau adu da dei sai di phazare khambali di amuk toiba man lor ba simangai kre lei roi da achu khambal ja bu pai chong lei roi da ibe ma gi re ko ti amata na ti hoki manga taruk sujal amne watara su kre kun su kre sini nang adu mai na ka du ka ngang doi di ne ai sa dai sini Aibu nungsibagi damata Sangla malam dira Itungin duna laklabi Aibu nungsibagi damata Sangla malam dira Itungin duna laklabi Nungsibinang nato matay nung sibinang nato matay hadok laroy ni inagtagi sakit hangganu hadok muna
ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯂꯨꯈ꯭ꯔꯕ ꯏꯁꯤꯡꯁꯤꯗ ꯉꯥꯅꯨꯅ ꯄꯤꯠ ꯂꯥꯎꯅ ꯇꯣꯏꯂꯦꯠꯀ ꯇꯧꯁꯜꯂꯤꯁꯦ Nang ko, hawjanu, ngasi na shawartana, thok sila. ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯣ ꯅꯥꯇꯩ ꯌꯥꯝ ꯆꯥꯍꯧꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛꯀꯣ Kasi thandana kasi. Nang, ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤꯡ ꯃꯇꯥꯝꯅꯤꯁꯦ kayo naman sing haydi. ꯀꯩꯅꯣꯅꯦ Ay bulaw bang ngam ni hay na koyaga? Asuk lam na puraga, ngai ba hindi kayo ba? ꯌꯨꯝ ꯄꯥꯟꯕ ꯐꯥꯒꯤꯔꯣ ꯃꯇꯝ ꯈꯔ ꯉꯥꯏꯅꯗꯦ Kariya! Ay bunang matam na yung pagkapanupiro. Nang nagdumay to din niya, ngasi magtin tabi yaroy. 하 Ay ha, hayay no. Siyan ba hay ba si di? Karisyo kan bidi da? ꯆꯦꯟꯕꯁꯦ ꯀꯩꯁꯨ ꯈꯟꯗꯕ ꯌꯥꯝ ꯂꯥꯏ ꯍꯥꯏꯌꯦ ꯈꯪꯗꯦ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯥꯕ ꯑꯣꯏ ꯆꯠꯅꯈꯠꯂꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯉꯁꯤ ꯐꯥꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ Pabra, padabra, ngasi da nung layra ni. Lao! ꯌꯥꯔꯣꯏ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯄꯋꯥꯔꯅꯤꯁꯦ Papawan ni ko di, salas lao! ꯌꯥꯔꯣꯏꯅꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯃꯁꯤꯡ ꯑꯃ ꯇꯧꯏ ꯈꯪꯉꯝꯃꯗꯤ ꯑꯩ ꯑꯁꯨ ꯌꯥꯝ ꯅꯪꯕꯨ ꯂꯥꯞꯅ ꯄꯨꯖꯔꯝꯃꯣꯏꯗꯕꯅꯤ Pesin na no po ito? Nupa tuk dapat daw no? Nang matak pa din eh. Ay gipam da pena hay ni. ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣই ꯏꯃꯨꯡꯗ ꯅꯥꯇꯩ ꯌꯥꯝ ꯆꯥꯍꯧꯗ꯭ꯔꯤꯕ ꯑꯃ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯅꯪꯒꯤ ꯅꯇꯨꯡꯗ ꯄꯨꯡ ꯌꯩꯕ ꯏꯟꯅꯕ꯭ꯔꯕ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯒꯅ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦꯀꯣ ꯑꯩꯀꯣ Nang tuna sikrabadi. Ay gilay bo pa ba ni? ꯀꯔꯤꯑꯕ Nupa no yung panaba. ꯀꯔꯤꯑꯕ Pagi daw mo na lao. ꯌꯥꯔꯣꯏꯕ ꯌꯨꯝꯗ ꯁꯤꯔ ꯂꯩꯍꯧꯗ꯭ꯔꯤꯕꯅꯦ Hoy sa sa katabi siya chong yam na ilaw. ꯅꯪꯒꯤꯗꯨꯗꯤ ꯁꯪꯒꯣꯏ ꯁꯥꯕ ꯀꯣꯟꯅꯔꯣꯏ ꯌꯥꯔꯣꯏ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗꯤ ꯌꯧꯔꯦꯁꯦ ꯑꯩ ꯉꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯋꯥꯕꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯃꯟꯈ꯭ꯔꯦ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯅꯨꯡꯁꯤꯕꯗ ꯉꯥꯎꯏ ꯒꯥꯏꯗꯅ ꯍꯥꯏꯅꯔꯝꯃꯤꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯁꯦꯡꯕꯅꯤ ꯑꯩ ꯃꯥꯕꯨ ꯎꯔꯨꯕꯗꯒꯤ ꯋꯥꯈꯜꯁꯦ ꯎꯡꯂꯥꯡ ꯂꯥꯡꯉꯦ ꯂꯩꯇꯥꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯄꯨꯛꯅꯤꯡ ꯂꯥꯡꯕꯁꯤꯗꯅꯤꯅꯦ ꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯀꯕꯤ ꯑꯣꯏꯒ ꯍꯥꯏꯁꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕꯁꯤꯁꯨ ꯏꯊꯣꯛꯄ ꯍꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅꯒ ꯐꯖꯅ ꯏꯊꯣꯛꯄꯤꯔꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯏꯁꯩ ꯆꯥꯝꯃꯗ ꯍꯦꯜꯂꯅꯤ ꯅꯨꯡꯁꯤꯕꯒꯤ ꯁꯩꯔꯦꯡꯁꯨ ꯃꯁꯤꯡ ꯊꯤꯕꯗꯤ ꯉꯝꯂꯔꯣꯏ 마네 해보지 난 해보고도 강해보지 아시대부 그냥 아우도 넣어 그게 아니 마 우리 빠 바가리잖아 아씨 나 샬리엔 또 이제 마이마 세수부터 빠 바가리지 그게 누구야 클래스로 잉글리미야 Hoy, loire. 난 기름도 장어들어 와링 악샤 그샤가다 Kali wala lagi hay sibo. kasulay tada samsamna extension of idea saibada Oh, yani hay biyo. ꯑꯩꯈꯣꯏꯒꯤ ꯗꯤꯌꯨꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯖꯥ ꯑꯌꯥꯝꯕꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯕ Kay gino hay sibo. ꯅꯪꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ Ay gi dress na kanana kay hay na lagi. ꯅꯪꯅ ꯁꯣꯏꯅ ꯈꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ Kay bo. ꯅꯪꯒ ꯍꯦꯛ ꯊꯩꯅꯕꯗ ꯑꯣꯖꯥꯁꯨ ꯃꯍꯩꯔꯣꯏꯁꯨ ꯅꯪꯉꯣꯟꯗ ꯐꯜꯂꯞ ꯌꯦꯡꯅꯕꯅꯤ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇꯪꯗꯤ ꯍꯪꯅꯤꯡꯉꯤ ꯅꯪꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯦ ꯌꯥꯝꯅ ꯄꯥꯝꯅ ꯁꯦꯠꯂꯤꯕꯒꯤ ꯃꯔꯝꯁꯤ ꯀꯩꯅꯣ Oh, adugira. ꯍꯣꯏ Ay na seliyo pizolese. Malem sa lagi binipi amata na siyete. May tinipi kaknata na. Aduna ay isa si may tinipi ni hay bigida yam jaw tukchayi. ꯍꯧꯖꯤꯛꯇꯤ ꯃꯣꯗꯔꯟ ꯑꯦꯖꯅꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯍꯥꯏꯕꯁꯤꯗꯤ ꯑꯣꯡꯂꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯀꯦꯖꯟ ꯈꯛꯇꯪꯗ ꯁꯦꯠꯀꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ Eh, kadayadagi wakal na hay libagdi. ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯁꯦꯡꯕꯤꯌꯨ ꯂꯝꯕꯤꯗ ꯁꯣꯄꯤꯡ ꯃꯣꯜꯗ ꯃꯥꯔꯀꯦꯠꯇ ꯊꯦꯡꯅꯕꯗꯤ ꯍꯦꯛꯇ ꯌꯦꯡꯕꯤꯌꯨ ꯑꯍꯜ ꯂꯃꯟ ꯈꯔ ꯈꯛ ꯅꯠꯇꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯅꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯒꯨꯝꯅꯗꯤ ꯁꯦꯠꯅꯗꯕꯅꯤ ꯏꯚꯟ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯐꯖꯕ ꯁꯑꯣꯡ ꯁꯕꯥꯜ ꯎꯠꯄ ꯌꯥꯔꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯦꯠꯅꯔꯤ Hujik, ako'y may tawtambigis na nabi tado ko matang wali. Before independent, Mahatma Gandhi pa Europe ki matawtang luba, imitating of English gentlemen tado kre. Hujik 21st century sida, malayam ki purup ayamana, magi assemble satam tado luraga, amukan janaba haiduna, value of identity tinarak laba matam ni. Aduga,
ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯆꯛꯆꯥ ꯌꯨꯊꯛ ꯑꯩꯈꯣꯏꯅ ꯃꯗꯨ ꯄ꯭ꯔꯤꯖꯔꯕ ꯇꯧꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯇꯧꯗꯕ ꯌꯥꯗꯕꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤꯕꯁꯦ ꯍꯤꯡꯂꯤꯉꯩ ꯃꯅꯨꯡꯗ ꯈꯛꯇꯅꯤ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯍꯥꯏꯕꯁꯤꯗꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯅꯅꯕꯅꯤ ꯅꯪꯗꯤ ꯐꯅꯦꯛꯁꯨ ꯁꯦꯠꯄ ꯐꯤ ꯑꯃꯁꯨ ꯌꯥꯟꯕ ꯐꯨꯔꯤꯠꯁꯨ ꯂꯤꯠꯄ ꯍꯨꯃꯥꯡ ꯁꯧꯔꯝꯗꯧꯅꯗꯤ ꯗꯦꯜꯂꯤꯁꯦ ꯌꯥꯝ ꯁꯥꯕ ꯂꯝꯅꯤ ꯑꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤꯒꯤ ꯃꯊꯛꯇ ꯐꯤ ꯑꯃ ꯌꯥꯜꯂꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯅꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯌꯥꯝꯅ ꯂꯩ ꯉꯁꯤ ꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯍꯟꯊꯔꯛꯂꯤꯕ ꯑꯃꯗꯤ ꯁꯦꯛꯆꯨꯋꯦꯜ ꯀ꯭ꯔꯥꯏꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯊꯥꯗꯣꯛꯂꯨꯕꯗꯒꯤꯅꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯌꯨꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐꯤ ꯑꯃ ꯌꯥꯔꯤꯕꯗꯣ ꯃꯗꯨꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯌꯥꯝ ꯂꯩ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯑꯋꯥꯡꯕ ꯂꯧꯁꯤꯡ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩ ꯃꯐꯝꯁꯤꯗ ꯏꯍꯩ ꯇꯝꯕ ꯂꯥꯛꯄꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥꯁꯦ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯂꯥꯛꯆꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯁꯤꯅ ꯑꯩꯁꯦ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯁꯛꯇꯥꯛꯆꯕꯅꯤ ꯅꯪꯒꯤ ꯋꯥꯗꯣ ꯆꯨꯝꯗꯤ ꯆꯨꯝ ꯍꯥꯏꯕꯕꯨ ꯀꯥꯏꯗꯅꯣꯃꯗꯤ ꯂꯥꯜꯂꯤ ꯑꯩꯈꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯕ ꯍꯥꯏꯕꯁꯤꯒꯤ ꯃꯦꯟ ꯄꯔꯄꯁꯇꯤ ꯍꯤꯡꯕꯗ ꯑꯐꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯅꯅꯕꯅꯤ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯕꯤꯐꯣꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯆꯍꯤ 62ꯒꯤ ꯃꯃꯥꯡꯗꯒꯤ ꯋꯥꯈꯜ ꯑꯗꯣ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯏꯔꯥꯕꯣꯟꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯡꯅ ꯈꯪꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯊꯦꯡꯛ ꯌꯨ ꯍꯦꯟꯖꯨ ꯉꯥꯏꯍꯥꯛ ꯅꯪꯒ ꯋꯥꯈꯜ ꯑꯥꯏꯗꯤꯌꯥ ꯑꯦꯛꯆꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯊꯕꯛ ꯂꯩꯖꯩ ꯑꯗꯨꯅꯅꯤ ꯀꯣꯐꯤ ꯑꯝꯇ ꯊꯝꯃꯤꯟꯅꯈꯤꯁꯤ ꯌꯥꯅꯤ ꯑꯩ ꯌꯨꯝꯗꯒꯤ ꯅꯠꯇꯅ ꯃꯄꯥꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯛ ꯆꯥꯖꯗꯤꯌꯦ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯃꯤꯟꯅꯕ ꯃꯁꯦꯜꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯎꯅꯕ ꯐꯩꯅ ꯈꯜꯂꯤꯗ ꯑꯩ ꯏꯔꯝꯗꯝꯗꯒꯤ ꯃꯐꯝꯁꯤꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯒꯦ ꯈꯟꯗꯨꯅ ꯑꯩ ꯏꯍꯩ ꯇꯝꯕ ꯂꯥꯛꯆꯕ ꯅꯠꯇꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯂꯩꯖꯗꯦ ꯑꯁꯤꯗꯕꯨ ꯀꯩꯅꯣꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯝꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯀꯥꯏꯗ ꯍꯣꯠꯆꯜꯂ ꯅꯨꯡꯁꯤꯔꯨꯏꯅꯣꯕ ꯑꯁꯤꯗꯤ ꯊꯥꯏꯅꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯀꯩꯕꯨꯒꯤ ꯎꯇꯣꯡ ꯑꯍꯧꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯃꯗ ꯍꯥꯏꯔꯣꯏ ꯑꯃꯗ ꯐꯥꯎꯗꯣꯛꯈꯤꯅꯤ ꯏꯪꯅ ꯂꯦꯝꯕꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯦꯗꯀꯣ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯃꯛꯇꯣꯏꯁꯤꯕꯣ ꯑꯩ ꯑꯝꯇ ꯈꯜꯂꯨꯈꯤꯒꯦꯗ ꯀꯩꯅꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯛ ꯈꯨꯌꯥꯝꯁꯤꯕꯣ ꯀꯅꯥꯒꯅꯣ ꯃꯦꯁꯦꯖ ꯏꯅꯔꯤꯗꯨꯅ ꯏꯃꯥꯟꯅꯕꯤ ꯑꯃꯒꯅꯤ ꯅꯃꯥꯟꯅꯕꯤ ꯅꯠꯇꯗꯅ ꯅꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯅꯨ ꯑꯩ ꯈꯕꯔꯗ ꯃꯧ ꯅꯍꯥ ꯃꯥꯡꯈ꯭ꯔꯦ ꯀꯥꯟꯅ ꯍꯥꯞꯄ ꯉꯝꯃꯣꯏ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯐ꯭ꯔꯦꯟꯁꯦ 3,000 ꯍꯦꯜꯂꯦꯅꯦ ꯍꯣ ꯑꯩꯅ ꯑꯝꯇ ꯏꯟꯚꯥꯏꯠ ꯇꯧꯔꯨꯕ ꯅꯠꯇꯤꯌꯦ ꯃꯈꯣꯏꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯄ ꯉꯥꯛꯇꯅꯤ ꯅꯨꯄꯤꯗꯤ ꯌꯥꯎꯗꯦ ꯅꯤꯄꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏꯅꯦ ꯂꯣꯡ ꯉꯥꯟꯕꯒ ꯑꯃꯨꯛ ꯇꯧꯕ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯅ ꯊꯥꯒꯠꯂꯤꯕ ꯑꯇꯔ ꯒꯨꯂꯥꯕ ꯑꯣ ꯂꯞ ꯁꯥꯏꯅ ꯂꯣꯏꯔꯦꯅꯦ ꯑꯣ ꯑꯗꯨꯒꯤꯔꯥ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯍꯦꯛ ꯐꯥꯛꯂꯤꯕꯗꯣ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯀꯩꯗꯧꯔꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯇꯧꯒꯗꯕ ꯑꯩꯅ ꯍꯦꯛ ꯄꯥꯏꯒꯗꯕ ꯀꯥꯟꯅꯗꯕꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯣ ꯁꯦꯟꯅꯗꯣꯏ ꯁꯔꯨꯛꯅꯦ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯦ ꯗꯦꯜꯂꯤꯗ ꯊꯥꯅꯅꯕ ꯇꯧꯁꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯁꯤ ꯐꯩ ꯂꯝꯒꯤ ꯁꯟꯅ ꯃꯁꯤ ꯁꯥꯡꯕꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯑꯣ 12 ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯂꯦꯞꯀꯅꯤ ꯁꯤꯗ ꯊꯝꯂꯒꯦ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏ ꯃꯥꯡꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯕ ꯃꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤꯅꯦ ꯃꯆꯥꯁꯤꯡ ꯃꯅꯤꯄꯨꯔꯗ ꯑꯃꯠꯇ ꯊꯝꯗꯦ ꯏꯆꯦꯒꯤ ꯃꯆꯥꯁꯨ ꯊꯝꯗꯦ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯊꯝꯃꯣꯏ ꯑꯩ ꯑꯩꯈꯣꯏ ꯇꯥꯃꯣꯗꯅꯦ ꯗꯦꯜꯂꯤꯗ ꯊꯝꯅꯕ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯣꯏ ꯇꯥꯆꯧ ꯆꯍꯤꯗ ꯂꯨꯄꯥ 1,00,000 ꯈꯛꯇꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯣ ꯑꯩ ꯍꯨꯟꯕ ꯉꯝꯃꯣꯏ ꯑꯩ ꯈꯪꯉꯦ ꯅꯪ ꯉꯝꯃꯣ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯀꯔꯕꯥꯔ ꯑꯃ ꯍꯧꯔꯅꯤ ꯅꯪꯗꯤ ꯀꯔꯤ ꯀꯔꯕꯥꯔ ꯇꯧꯗꯣꯔꯤꯕ ꯍꯣ ꯅꯣꯏ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯒꯅꯦ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯖꯇ꯭ꯔꯥ ꯄꯨꯕꯗꯣ ꯑꯩ ꯄꯥꯝꯖꯗꯔꯦ ꯑꯗꯨꯅꯅꯦ ꯑꯩꯁꯨꯅꯦ ꯀꯩꯊꯦꯜꯗ ꯀꯩꯅꯣꯝ ꯊꯣꯛꯑꯅꯤ ꯑꯣ ꯑꯗꯨꯅ ꯅꯪ ꯉꯁꯥꯏꯗꯒꯤ ꯃꯦꯁꯦꯖ ꯏꯅꯔꯝꯃꯤꯗꯣ ꯅꯪ ꯑꯃꯅꯦ ꯅꯪ ꯑꯃ ꯑꯩ ꯁꯤꯟꯅꯕꯗ ꯍꯥꯔꯠ ꯐꯦꯂꯔ ꯁꯤꯗꯧꯔꯕꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯏꯆꯥꯅꯤꯒꯤ ꯃꯃꯥ ꯍꯧꯖꯤꯛ ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯡꯁꯤꯗ ꯂꯩꯊꯣꯛꯄ ꯃꯇꯝ ꯅꯠꯇꯦ ꯃꯣꯏ ꯇꯥꯆꯧ
ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯁꯦ ꯀꯕꯥ ꯂꯣꯏꯅꯃꯛ ꯇꯧꯏ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯑꯩꯒꯤ ꯁꯔꯨꯛꯅꯦ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯑꯃ ꯄꯤꯔꯣ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯣꯏ ꯇꯥꯃꯣꯗꯣ ꯑꯩ ꯑꯃꯨꯛꯇ ꯎꯅꯗ ꯌꯥꯗ꯭ꯔꯦ ꯎꯅꯖꯧꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤꯅꯦ ꯏꯆꯥꯁꯤꯡꯁꯨ ꯂꯣꯏ ꯃꯥꯡꯂꯅꯤ ꯌꯨꯝ ꯑꯅꯧꯕ ꯁꯥꯕꯁꯨ ꯉꯝꯂꯔꯣꯏ ꯒꯥꯔꯤ ꯑꯅꯧꯕ ꯊꯧꯕꯁꯨ ꯑꯃꯠꯇ ꯉꯝꯂꯔꯣꯏ ꯍꯥꯏꯁꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯗꯕꯗ ꯄꯥꯈꯟꯅ ꯈꯟꯕꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯂꯥꯟꯅ ꯆꯠꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤꯅꯦ ꯃꯣꯏ ꯇꯥꯆꯧꯅꯅꯦ ꯌꯥꯝ ꯈꯟꯖꯔꯤꯕ ꯅꯣꯏ ꯅꯆꯜꯗꯣ ꯑꯗꯨꯒꯤ ꯁꯦꯜ ꯊꯥꯕꯗ ꯑꯩ ꯀꯩꯁꯨ ꯌꯦꯠꯆꯔꯣꯏ ꯇꯧꯕꯗꯕꯨ ꯑꯩꯗꯤꯅꯦ ꯏꯆꯥꯗꯣ ꯑꯐꯕ ꯃꯄꯥꯒꯤ ꯁ꯭ꯀꯨꯜꯗꯅꯦ ꯏꯆꯥ ꯊꯥꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯉꯝꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯃꯨꯡꯁꯤꯒꯤ ꯇꯧꯗ ꯌꯥꯗꯗꯅ ꯑꯍꯜ ꯑꯃꯅꯤꯅ ꯇꯧꯗ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯆꯦꯗꯨ ꯐꯟ ꯕ꯭ꯂꯣꯛ ꯊꯣꯛꯄꯗꯤ ꯌꯥꯔꯦ ꯂꯥꯛꯑꯃ ꯀꯥꯏꯅꯤ ꯃꯣꯏ ꯇꯥꯆꯧ ꯍꯧꯖꯤꯛꯇꯤ ꯅꯆꯤꯟ ꯅꯥꯎꯕꯪ ꯅꯨꯄꯤ ꯂꯣꯏ ꯊꯤꯅꯔꯤ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯅꯥꯕꯨꯁꯨ ꯌꯦꯡꯁꯤꯟꯕ ꯊꯣꯛꯇꯦ ꯉꯝꯅ ꯉꯝꯅꯕ ꯃꯥ ꯃꯥꯒꯤ ꯃꯌꯨꯝ ꯁꯦꯝꯅꯒꯗꯕꯅꯤ ꯍꯥꯏ ꯅꯅꯥꯎ ꯅꯨꯄꯤ ꯌꯥꯝ ꯂꯩ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯕꯅꯦ ꯀꯩ ꯂꯩꯔꯦ ꯁꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅꯔꯣ ꯀꯩ ꯂꯩꯔꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯏꯆꯦ ꯂꯨꯄꯥ ꯂꯥꯈ ꯑꯃꯈꯛꯇ ꯄꯤꯕꯤꯌꯣ ꯍꯧꯖꯤꯛꯇ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯍꯩꯔꯥꯡꯅꯤꯡꯉꯩꯁꯦ ꯌꯨꯔꯥꯡꯉꯦ ꯍꯥꯏꯕ ꯇꯧꯔꯕ꯭ꯔꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯜꯂꯕ ꯃꯇꯝꯗ ꯏꯆꯦꯒ ꯏꯇꯩꯒ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯣꯏ ꯌꯥꯝ ꯉꯝꯃꯤꯅꯦ ꯂꯨꯄꯥ 1,000,000 ꯀꯛꯀ ꯆꯤꯟꯗꯦ ꯂꯥꯛ ꯑꯣꯏꯅ ꯆꯤꯜꯂꯤꯅꯦ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯕꯗ ꯁꯦꯜ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯅ ꯏꯆꯦꯗ ꯍꯥꯏꯔꯁꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯏꯆꯦ ꯉꯝꯃꯨ ꯉꯝꯃꯤꯅꯦ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤꯅꯦ ꯅꯔ ꯂꯩꯇꯅ ꯁꯪꯒꯣꯝ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏꯒꯨꯝꯕ ꯅꯔ ꯂꯩꯖꯗꯕꯗꯤ ꯅꯈꯣꯏꯅ ꯉꯝꯕ ꯅꯈꯣꯏꯅ ꯁꯨꯕ ꯉꯝꯕ ꯁꯤꯟꯐꯝ ꯊꯤꯖꯒꯗꯕꯅꯤ ꯊꯤꯀꯥꯗ ꯅꯨꯡꯉꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯤ ꯏꯕꯦꯝꯃ ꯁꯦꯟꯖꯥꯎ ꯃꯌꯥꯝ ꯊꯥꯗꯔꯒ ꯃꯌꯥꯝ ꯇꯣꯡꯕ ꯀꯥꯡꯕꯨꯗꯨꯅꯤ ꯅꯈꯣꯏꯒꯨꯝꯕ ꯕꯟꯗꯥ ꯊꯝꯕ ꯄꯩꯁꯥꯅꯅꯦ ꯏꯕꯦꯝꯃ ꯊꯤꯀꯥ ꯇꯧꯕ ꯀꯥꯡꯕꯨꯁꯤꯅꯤꯅꯦ ꯊꯤꯀꯥꯒꯤ ꯕꯤꯜ ꯐꯪꯂꯛꯄꯗꯅꯦ ꯕꯤꯜ ꯄꯤꯟꯗ ꯑꯣꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯑꯩ ꯃꯥꯕꯨ ꯊꯤꯀꯥ ꯇꯧꯕ ꯇꯣꯛꯍꯜꯂꯁꯨ ꯇꯣꯛꯍꯜꯂꯒꯦ ꯍꯟꯗꯛꯀꯤꯁꯤꯃꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯆꯦ ꯂꯩꯇꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯌꯥꯏ ꯃꯗꯨ ꯁꯦꯜ ꯆꯥꯎꯅ ꯁꯥꯜꯂꯦ ꯍꯥꯏꯅ ꯇꯥꯏ ꯑꯩ ꯈꯪꯗꯦ ꯑꯩ ꯃꯥꯅ ꯀꯥꯎ ꯍꯥꯏꯕ ꯃꯊꯣꯏꯗꯣ ꯑꯩ ꯅꯣꯏꯒꯤ ꯀꯥꯖꯒꯦ ꯋꯥꯏꯅꯕ ꯉꯝꯃꯣ ꯏꯆꯦ ꯍꯟꯗꯛꯀꯤꯁꯤꯃꯇꯪ ꯊꯣꯏꯕꯤꯌꯥ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯊꯕꯛꯇꯅꯦ ꯄꯦ ꯉꯥꯡꯉꯨ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯇꯨ ꯅꯅꯥꯎ ꯅꯨꯄꯤ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯂꯥꯛꯏꯁꯦ ꯑꯁꯤꯒ ꯇꯥꯟꯅꯔꯁꯣ ꯁꯛ ꯐꯖꯔꯕꯅꯤ ꯑꯩꯗꯤ ꯍꯥꯏꯗꯅ ꯌꯥꯝꯅꯁꯨ ꯄꯣꯡꯂꯤꯅꯦ ꯑꯩ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯕ ꯍꯩꯅꯖꯗꯦ ꯏꯆꯦ ꯀꯔꯤ ꯑꯩ ꯑꯍꯜꯅꯦ ꯁꯤꯔ ꯉꯥꯏꯈꯣ ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯟꯗꯥꯏ ꯏꯇꯩꯅ ꯂꯧꯔꯕꯅꯤꯅ ꯃꯤꯡꯒꯧꯅ ꯌꯥꯗꯗꯨꯅ ꯏꯆꯦ ꯀꯧꯕꯅꯤ ꯏꯆꯦꯅ ꯐꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯐꯖꯗ꯭ꯔꯦ ꯏꯆꯦ ꯏꯆꯦꯅ ꯅꯍꯥ ꯃꯥꯅ ꯇꯒꯠ ꯇꯦꯡꯅ ꯐꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯐꯖꯗ꯭ꯔꯦ ꯏꯆꯦ ꯑꯁꯦꯡꯕ ꯊꯣꯏꯕꯤꯌꯥ ꯐꯖꯩꯌꯦ ꯏꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯣꯏꯕꯤ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯑꯩꯅ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯐꯣꯇꯣ ꯑꯃꯅꯦ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯨꯔꯦ ꯀꯔꯤꯅꯣꯅꯦ ꯊꯣꯏꯕꯤ ꯅꯪꯕꯨ ꯂꯞ ꯁꯥꯏꯟ ꯍꯦꯛ ꯇꯧꯕ ꯑꯩ ꯆꯥꯏꯕꯅꯦꯃꯤ ꯃꯌꯥꯝꯅ ꯊꯥꯖꯤꯜꯂꯛꯄꯗ ꯑꯗꯨꯗꯤꯅꯦ ꯅꯨꯄꯥ ꯃꯆꯥ ꯈꯔꯅꯅꯦ ꯑꯃꯨꯛꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯅꯨꯄꯤ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯐꯖꯕ ꯍꯦꯜꯂꯤ ꯀꯥꯏꯅꯒꯅꯤ ꯏꯕꯦꯝꯃ ꯀꯃꯦꯟꯒ ꯄꯤꯁꯜꯂꯛꯄꯩ ꯋꯥꯅꯤꯗ ꯐꯖꯩꯗ ꯑꯩꯈꯣꯏꯆꯦꯗꯤ ꯏꯆꯦꯅ ꯈꯤꯇꯪꯒ ꯋꯥꯡꯉꯝꯃꯗꯤ ꯃꯅꯤꯄꯨꯔꯗ ꯏꯆꯦꯒꯤ ꯂꯝꯕꯥ ꯂꯩꯔꯝꯃꯣꯏꯗꯕꯅꯤ ꯀꯔꯤ ꯍꯧꯖꯤꯛꯇꯤ ꯏꯆꯦꯅ ꯈꯨꯅꯤꯡ ꯑꯋꯥꯡꯕꯤ ꯇꯣꯡꯕꯗꯒꯤ ꯆꯞ ꯃꯥꯟꯅꯔꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯏꯆꯦꯅ ꯇꯧꯊꯣꯔꯛꯄꯁꯦ ꯏꯄꯛꯇ ꯄꯛꯏ ꯏꯄꯥꯗ ꯐꯖꯩꯌꯦ ꯏꯆꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯗꯨꯕꯨꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯅꯦ ꯀꯣꯂꯦꯖꯀꯤꯅꯦ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥꯗꯨꯅꯅꯦ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯅꯦ ꯍꯦꯂꯦꯟ ꯑꯣꯇ꯭ꯔꯣꯏꯒꯤ ꯁꯤꯡꯊꯥꯏ ꯍꯦꯂꯦꯟ ꯑꯣꯇ꯭ꯔꯣꯏꯒꯤ ꯁꯤꯡꯊꯥꯕ ꯃꯇꯝꯗꯅꯦ ꯍꯦꯂꯦꯟꯒꯤ ꯐꯖꯕꯗꯒꯤ ꯇꯝꯐꯥ ꯃꯅꯤꯒꯤ ꯐꯖꯕꯅ ꯍꯦꯜꯂꯤ ꯀꯥꯏꯅꯒꯅꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯊꯣꯏꯕꯤ ꯅꯪꯕꯨ 이만한 매암도 야랑이 구바가 구이 강브라 아들기네 클리오파트라기 파사바 무슨 다리 클리오파트라기 시네 아이나 파사바 헬리 하드라 하이베완니 하라만 키다는 이비 마이나네 아까 바붕다기네 루팔리싱 따라로 가라가네 노 팽아마가 오자두기네 슛 아마가니 베 프릿 아마가네 아이나 프레젠트 베완니다 fazenda kwisi디 yamna hoy bema college miska tiesagane miska do tare Miss Manipur thokna ba haidana ne kanagi semba saba everything fit ta punamak loina bane ba adu kaidorgi se adu gadi thoi binambo kaidorgi ba ho hayeng danga kan dai ya tong thobo wan bi na kege isi hal isi hai fazei yam fazei kaidagi nusbo he isi da makau ahal lai do hap kanon haidro aina ai khoi dei sei sakpinina
민가욱 타국 소이나 까우보세 해내주다봐 와려우야 되고 이지엄한 까리야 나 가자이 쿠방 타살라우라 예색 잡기 나 까란 뭐 어사리 색담아이 나마 나빠 막소 파면 파막다브라 아이디 눅시바기 낚시나나봐 이세다 막고 하이자바니 와기와 좀더 송강나세 이마이 빠가 빠널시 아이네 미엄때 노시나 ngang 하이아이누디 나대 nasa tukang mising mo so nang nupala ibinang na suom simba po oy dasin bahong na bro ibema may tayo nupi gina suom hay base masigi wahan tok am lay khasan nupi do let's habira mapuro belay na bihay ng takli ba may tayo say sakpi na suom pawo ka dom na jini kang di hay yeta jili na yeta Karino mando mayay da ne au basing na siyan tarang na bahay do na ne naso mase uy da chili ba uy da nang sel kyang pami ha sa nga sabi banda sila nang nakazay ko na ng tagin ka Manabiro ba? Mana ngang ni nakhangzada do na tori bani. hoy bima nang nakiri ba do ay mo na kibo na din niya koy din bima lari bitu ba lali kariya no padahin chap labi segi maiga tagat tibi gi maiga sangdam na ba hongna bra Greg Sunu. Pia! Tama bro. Sin TV siya. Ani na sunu ngam na man maray siya utin niya. Kapiro ne. Kapiro ne. Go. Nang na madugi wakan ka ay na. Pugi ko to itara. Jongkan da shoda ba ne. Nakok to na bung san kini. Ay, shake. Mashala to pi. Taw salak ka na. Ayano. Sini, adum na ibang na din. Wait, ichi nga kali yugira. Ay mo dos tabdi aron. Isi na sakpaze hay do na. Ado yam na pantaw zeri ba dubu. Ichi bu nupa kay kozera ke. Ay koy din tara. Nupa tara ni. Hausi jo koy gi hay do na. Koy tan na riba se. Kariya. Isani le bi ay ngonda din ya. Nukshi pami koy gi hay se. Nupa kya no khangza bre bima. 25. Adisu official ngakta. Ayano. Nang ngang ni. Ataba may natara ka ne. Ngaw bra hay na ni. Tong Ay to hindi nang nga gaba no pidi na de. Hausi ki matam da ne. San pa walang bidaway na drab ni. Tong nang ngang ni. Ay mi gi mamang di kai jay ba sinaw khana ba. Tong so. No madi. Ay na kay do bang ngambag hay ba da. Chak cha na khangan ge. Mi masa. Masih talagang makasay-kadalog ito, masaya! Siya. Manabiro ba? Mana ngang ni nakhangzada do na tori bani. Ay, ang saw nida. Magumanay bumay dahil sa pikan nga, masita na nga makutan ni Sain magkalog. Manabiro ba si? Sige phazaba duda. Mana kalakto na tawzari bani. Si mo phazaba mawdi. Ay koy gi lakay sta ni sudi hay do na. Ay koy lakay mi pung khuding mang nahay nari bani. Siya, ay siya lagi. Thôi bia, nang pa sabi da law karo. Kay no ni bema. Ako'y na magisihil ni ba ko. Malaw da bida din niya. Tara karo ay ba nito. Is kanas na ti. Inaw no pinik tarike. Ado nang niya. Tatagi mga di karo ko. Hoy, siya ay siya dalawa. Ay ko'y siya di. Masak pa sa batan na ti. Buksil siya na sawi. Ado ngarang dala piting kung kagumandi sila di kang din ba to. Manabiro ba? Mana ngang ni nakhangzada do na tori bani. Thôi bia, seli sila u. Sendoy ka rostang dahil uko. Ako inama do. Sentaw kan. Kaban ni binibema. Ay kahay na di ba? Hoy, siya. Ay siya na ba na zarake. Ado day ay nanaw pa do sa nabatorang titawag kigay. Siyang kreda. Huziki kari shulay tabi samjire ona bidugi wahay do. Puna ba hay hay batuda hanbaywan. Ay koy di macingda jatbi. Hays masing mamisi torok labadi ay puna ba tam da bayaroy daw.
ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯁ ꯑꯩ ꯀꯣꯂꯦꯖ ꯃꯃꯥꯡ ꯂꯩ ꯑꯩ ꯉꯥꯎꯔ ꯆꯠꯇ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯣꯏ ꯑꯗꯨꯏ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗꯅꯦꯕ ꯅꯪ ꯊꯣꯛꯂꯛꯑꯣ ꯍꯣꯏꯑꯕ ꯍꯦꯟꯖꯨ ꯅꯠꯇ꯭ꯔꯅꯦ ꯁꯤ ꯉꯥꯏꯔꯕꯅꯦꯃꯤ ꯃꯥꯅꯤꯅꯦ 아 현주 ꯇꯥꯏꯌꯦꯃꯤ 현주 ꯇꯥꯏꯌꯦꯃꯤ 어이 지들이 해 이거 ꯇꯥꯃꯣ ꯑꯝꯇ ꯊꯝꯒꯦ ꯇꯥꯃꯣꯗꯤ ꯀꯗꯣꯝꯗꯒꯤ 나 때문에 너무 상암도더니 MC들 라인 몰라꾸니네 ꯑꯣ 디우시에서 이만하면 타복 타고 레바 마음 또 운드는 거 있잖거니 ꯑꯣ 아 그네 너희 바보는 데 낭디 암 다글로에 너는 감돌이 봐 ꯇꯥꯃꯣꯗꯤ ꯉꯥꯎꯔ ꯆꯠꯇ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ 그 누나 하지 봐 감독 누나네 아이고 딜리들 레비시보 하이트리디 밍아오브 야오노브니 헤이 ꯇꯥꯃꯣ ꯑꯩꯗꯤ ꯁ꯭ꯀꯨꯂꯤꯡꯁꯦ ꯗꯦꯜꯂꯤ ꯇꯧꯖꯔꯛꯄꯅꯦ 보이네 수민이 ꯑꯗꯣ ꯑꯩꯁꯦ ꯍꯥꯟꯅꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯔꯦꯕ 감독 누나네 가만히 있지 않노네 ꯅꯨꯄꯤ ꯃꯤ ꯃꯇꯥꯡꯗꯅꯤ ꯅꯨꯄꯤ ꯑꯣꯏꯔꯦꯕꯣ ꯀꯩ ꯂꯝꯗꯩꯅꯣ ꯀꯔꯤ ꯀꯥꯡꯂꯝꯅꯣꯅꯦ ꯃꯩꯇꯩꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯕ ꯋꯥꯅꯤ ꯀꯩꯅꯣꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐ꯭ꯔꯤ ꯑꯣꯏꯕꯗ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯩꯇꯩ ꯅꯨꯄꯤꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯌꯥꯝ ꯑꯣꯏꯅ ꯗꯤꯜꯂꯤꯗ ꯍꯞꯇꯥ ꯀꯥꯡꯗꯅ ꯍꯥꯏꯖꯤꯜꯂꯛꯏ ꯁꯤꯜꯂꯦꯝꯅ ꯍꯥꯏꯖꯤꯜꯂꯛꯄ ꯅꯠꯇꯦꯅꯦ ꯁꯦꯟ ꯃꯥꯡ ꯌꯥꯄꯣꯠꯇꯦꯅꯦ ꯏꯕꯣ ꯇꯥꯃꯣꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯥꯏꯌꯣꯟꯅꯔꯦ ꯀꯔꯤꯕꯣ ꯃꯥꯅ ꯗꯦꯜꯂꯤꯁꯤꯗ ꯂꯥꯛꯏꯁꯦ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯏꯌꯣꯟ ꯑꯣꯏꯅꯅꯤ ꯑꯩꯅ ꯀꯔꯤꯝ ꯍꯦꯟꯖꯜꯂꯨ ꯉꯝꯗ꯭ꯔꯦꯕ ꯃꯤꯅꯥꯎꯒꯤ ꯋꯥꯁꯤꯗꯤ ꯑꯩꯈꯣ ꯀꯔꯤ ꯂꯝꯗꯩꯅꯣ ꯀꯅꯥꯏ ꯃꯆꯥ ꯃꯁꯨꯅꯣꯅꯦ ꯇꯥꯃꯣ ꯃꯣꯏꯒꯤꯗꯣ ꯎꯔꯤꯄꯣꯛꯀꯤꯅ ꯃꯅꯤꯡ ꯅꯥꯎꯔꯦꯝꯊꯣꯡꯒꯤꯅ ꯃꯃꯥꯡꯅꯦꯅꯁꯨ ꯍꯥꯏ ꯅꯥꯎꯔꯦꯝꯊꯣꯡꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯔꯤꯇꯤꯌꯔ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯕꯨꯡ ꯑꯅꯤ ꯃꯄꯥ ꯅꯨꯄꯥ ꯑꯃ ꯂꯩꯌꯦꯅ ꯍꯥꯏ ꯃꯃꯤꯡꯅ ꯏꯪꯅꯂꯦꯝꯕꯤ ꯀꯧꯏ 잉글랜드에 ꯍꯣꯏ. 어떻게 그게 그걸 해 마이 모봉이라는 게 뒷내림이네 어. 뒤가 쌈싸다 우니네 호나 뭐 그디 먹던 마이 성방 해박담이네 아두가 뭐이 만나 한 누가 뭐 또 미두가 돼 내가 뭐가 페이스북도 프렌드 버리네 내가 뭐가 니미당 그러게 메시지 자 캡션 내림이네 뭐 아니네 해전게 또 우리 또 야돼 뭐도 ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯁꯨ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯌꯥꯝ ꯅꯩꯈꯥꯏꯔꯝꯃꯤꯖꯥꯠꯅꯤꯅꯦ 그러네 그런 내이디 아니버네 너 때문에 하나 삐삐 또 너 짜비 나들 레나 보는 거 꼬는 거 뿌고 이래래 믿어보 내가 뭐나 난 들리면 세냐지 시나면 그 디림이네 내가 먼저 페이스북도 디카라 다들 해 아두거네 뭐이 뭉게 뭐 홍콩 마사티 로이 까빠니 로이 버점니 해 뭐. 잉글랜드도 힘라지고 어? 아두디 마이 민나 뿌레이드니 아두보 뭐이 뭐 홍콩 마사티 로이 버점니 해 로이 야버네 아두가 뭐 한두가 뭐 또 미두가 뒤에 페이스북도 헤로인 까는 꾸미네 뭐 어이 그래 아들 아이스 비반이는 강렬이 잉글랜드 너 들었네 뭐 ꯇꯥꯃꯣꯗꯤ ꯃꯁꯛ ꯀꯃꯥꯏ ꯈꯪꯉꯝꯃꯤ ꯕꯁꯤꯗꯤ 그럼 헤이 뭐봉 디너를 그 강호이 들어네 에이 내가 뭐 할게 내가 아무나 하이도 디네 뭐 누빠토 하이보 와이세 시들 로이 야오럽니 누빠토 하이보 와이세 뭐 very meaningful 어이 누빠토 내가 뭐 핵토끼 뭐 뭐이 몽돈 나이 카이렇게 나 땡빵비게 시디 오래 헤이 누빠토 어이 너게 누피 너는 뚜밀 레슨 비드는 디야로 어이 누빠토 거 ꯀꯩꯅꯣ ꯑꯩꯁꯦ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯖꯥꯠꯂꯣ ꯃꯣꯏꯅ ꯅꯨꯄꯥ ꯊꯣꯛ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯆꯥꯕꯗꯁꯨ ꯊꯛꯄꯗꯁꯨ ꯉꯥꯎꯕꯗꯁꯨ ꯆꯠꯄꯗꯁꯨ ꯑꯣꯟꯊꯣꯛꯅꯗꯤ ꯌꯥꯝꯈ꯭ꯔꯦꯗ ꯍꯦꯔꯥ ꯑꯩꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯅꯨꯄꯥ ꯊꯣꯛꯀꯦ ꯀꯩꯅꯣ ꯑꯁ ꯃꯥꯏ ꯃꯁꯛꯁꯤꯗꯅꯤ ꯉꯝꯉꯝꯃꯣꯏꯕꯁꯦ ꯑꯁ ꯅꯛꯁꯜꯂꯤ ꯇꯧꯏꯁꯦ ꯃꯥ ꯎꯕꯒ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤꯁꯤꯅ ꯀꯩꯒꯤꯅꯣꯕ ꯅꯛꯁꯜꯂꯤꯅ ꯇꯧꯏꯁꯦ ꯑꯁ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯏꯌꯥꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯃꯣꯏ ꯏꯇꯩꯃꯗꯣ ꯅꯥꯕꯒꯤ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯆꯠꯈꯤꯕꯗꯨꯔꯥ ꯍꯣꯏ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯑꯣ ꯑꯩꯈꯣꯏ ꯇꯌꯥꯏꯒ ꯇꯤꯟꯅꯕꯅꯤ ꯑꯣ ꯁꯦꯟꯗꯣꯏ ꯆꯥꯕꯅꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯃꯤꯁꯤꯡꯁꯦ ꯃꯍꯧꯁꯥꯅ ꯃꯔꯥꯁꯤ ꯌꯥꯎꯗꯦ ꯃꯤ ꯅꯣꯏꯗꯦ ꯋꯥ ꯉꯝꯒꯜꯂꯤ ꯏꯃꯨꯡꯗ ꯑꯆꯧꯕ ꯑꯅꯥꯕ ꯊꯣꯛꯍꯜꯂꯤ ꯑꯣ ꯃꯣꯏ ꯏꯅꯝꯃꯗꯁꯨ ꯅꯥꯔꯕ ꯑꯣꯏꯔꯦ ꯃꯣꯏ ꯁꯦꯟꯗꯣꯏ ꯆꯥꯕꯈꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯇꯧꯕ꯭ꯔꯥ 이만 하는거니. 오. 아도 아이나 탱나부터서 눈을 막 중갈리. Scientifically proof label 와디나티. 아도 뭐 타지나 봐 해베더니. ꯑꯗꯣ ꯏꯪꯂꯦꯟꯕꯤꯌꯥ ꯉꯁꯤꯗꯤ ꯑꯩꯁꯦ ꯅꯨꯄꯥ ꯊꯣꯛꯑꯒꯦꯅ ꯈꯜꯂꯦ 그이 하이노 드디어. ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯌꯥꯝ ꯋꯥꯕ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯗꯣꯛꯑꯒꯦꯅ ꯈꯜꯂꯕ 누파 덕바 해드세. 마기 럽싱 아마지 탕나두부
matang matam chana nupa oibagi mongda sizinabadu nupa thokpagi matawni haiduna ina khalli aduga amana nangna kaigumba nangi pungningi apama khudimak hairuraga tagadaba midada awaba pigadaba oiragadi wangang thoktabadubusu mabuk chel chetpa nupa oibagi sajatni haiduna ina khanjegi 잉글랜드야 낭시 에메시로 슬레블리 샤비네 잉칼라 레블리 샤비 마자 모슈노테 아코에 니팅나보다 아이네 까리 하는 게 아이네 까리 봉동는 게 해보세 난 딱 모르지 강미감디 덕분에 아이 낭부 타모시는 음식 Kanju, ay iramdam na. Sanja tumjana hingo umiray bilaba. Kwerang kushaw na halaba. Ibong ipasin ng marata yaw bining wala mo ina. Mapamas na sinaba maguloy na ay ihitang balakpan ni. Aduna, ay gipunsi oy bepilip. Ay na ining tam na amantilip sa kiroy. Ima ipa amatagi imayi oy jaba. Ay inong shirabe ibong ipasin amadi. Inamasing tadok lang bayam na kuidi. 놈놈도 시얼동 미니시 누시브나 마팅 파나시 ay hauzi ipa amadi ibong ipasin ni makada lejeri biningolni ay na ay anawa pilip amata ile pangamjadri 잉글랜드야 낭샤 마뽕 파라빌레 샤비네 히람 쿠드모트 산나비네 볼론 가드노 탕기 강연 ay na mapamsila ibase ay awang balawsing pangnabagi damag ay laki bane ay panamliwang mada ay nakarigong wakal amata dasu ay kanjaroy 이샤기 이모션 앤 필링 서비스디 퍼스널니 마시드 트레디션 야우디 아이덴티티 밸류기잖아 범출라이트 nangi wahang adigi matangda ay ipamda pakum amatalesadi 아시다부까 이노바니 누빠 도우두지 마이 몽지들이 타모이제 빠바바박 짜 강이지 아시다까리 하이도 노바이보 아이 나이코 마나 살람다이다 아이모든 노 베토로 미드나디 아이 누시디 암디아로시 아이 따늘고 와이음다가 해오기다 안따가 코이 Pupilorina sa nuaya. Nagkain na yung nuaya ko kailangan. Nuaya ko siling nuaya ko siya. Ay! Ay ko siya malay. Narilay ni Tolo. Ay ka chap saro ay siya. Ay medyo lay siya ay nakiwag tulay siya. Aja. Aja lisa yung fire tulay na sa puya. ay tayo ang wala balina wasang pa sakit kan mamatam na ugisi waitra ugisi din na sa nupi tira na nupi masak pa kamiyo ay koi kita sogian itema ando giso ay koi gina upa puri toni na nupi to giso ay ginupi na masak pa sabayan raso magulay din ay mita ay nupido papa ay 야이마 야이마 에이 너는 쌀리버리서 사제식까지도 응? 용머시 하려면 반대하니 간명 용머시 아이네 깨리 간명 에이 용기만 봐도 왕하고 쌀로 ನಂಗೆ 가다 빨아봤어 빨아봤어 다시 나샤야 무고하래 와래 너무 높이 나수 말이 아이 타고는 Makogi mapi marwal anau bom tai thon mamre base mogi mani thon bom tu mamre base dasina na sai ni ne base ai was ro pi base ai madu yon thoga i krai rom sagre base ai yo hey ina wat chiklo ye khlo hai lagte ai yaar adune lagte ai wazi Hey! Atop hiram mamada narai bak sumdre khalabadi atop hiram mamada narai bak yengba yai thika masa masa tawbudu ga nang sanda de khanglabadi tok thoga atop ba senda lami thiba yai ne yengo nanau nu pas na pung ye de sien tan ho ne si khangmun he aje tase nasa sine ba de yai ma aje aina ming loduna
수리가 콘트랙터는 사회 스쿨도 마도 내가 해놓고되게 앙시해 말해 콘트랙터도 아주 블랙리스트 탐정이래 아이는 수을 놓여가 방언에 간면 시연 모양식도 아무도 방언을 왜 말해 다시는 싸이 히링을 말해 어이 야도 뭐 유타자랑 봐봐라 아우没有啊看了心托都没有我来跑了얘가那山路边的很慢的那给给走走吧先进的到我都上面给要你我那里来那山路边的很慢的我那里妈的我那不都的哎谁俺我不说他的空那不会的那啥个不是的现在俺们嘛啊开不没了那这是我的我的我手都比我的，马都会有错啊，米多的我呀是心啊个，那我的错啊呀，那个哪上我那个的，那呀那心啊都写的，呀嘛，可以打手啊，可以一对我那个，上我来，西蒙的上我，努比的看到我，一罗，누비가 아이 양아가지 가나는 비토그라야 에이 마도고 누파마 신데 빨리면 에이 마코야 아이 부이암노 와할래 야이마 아이 누비제 아이라 세이 자네 농시드라 이음치 보라키베 이마라 마모루 비안블라 그래 이음지를 고르가 부실라 키우라 들어 구비네. 여러분들, 혹시 많이 마셨게? 아이 조용히 해. 야이마. Kaino? May tayo na mapando ko lang doon library sibo. Ay bulim na library daw na. 미 캠프데. 거기 맞지 숭고의 샤네. 요네. 아이 보고네 거기 맞지. 농시도. 할로 여기 마셔도 야오라. 왜? 거기 말이 내 이건 속비네. 마도 이건 토가 미기 돌리면 싫어야 하면 싱그라가 나그네 아이네 이샤지네 아이 거기 라몬도 살아 후타 싫어. 에이 거기 옹달래요. 나니 누가 안 오고 저도 부산 거 이제 나도 부산 거. Kaino? Tamoy dam sonda biriba kayo. 그리 손을 들이네. 에이 거기 아이나 타워쇼에 콘트랙터 양보다 블랙리스트 탐선 그래도 토해야 나 미워도 짠지야 라우 시어야 합니다 아이나 빌파가 나는 시내라 할부야 합니다 아무튼 방으로 했어요 아이 시내가 Matam ka na kakiulan na niya. Hey! Matam ka na kaksagilan sila! Pusisyo bakit panglaroyan niya? Karigi tamoy dam sonda biriba no. Nangida magtailay riba si di. Nupamanda ba tawag no? Hey! Nupamanam niya ito eh! Nupamanam niya ito sigato mo na ito! Mina sigato mo ni higulay siya na saralip sa naka-araw mo ito eh! 아이야 지가서 오래 이목식이 막나 딱 보여 너무 녹시하게 사시고 녹시로하게 위야가 보이는 꼴짠지로 원하기 원하더라 혹시 각한 방아 놀아야 고운데 다시 그래줘야 Laos. Imo na sa magana. 아이! 어이 무기게 돌아잡아 따라 어이 무기게 이거 따라 아이게 이거 어쩌고 아이 카모 아이 라모 부산 놀자는 마 아까 전에 Laos. 야이마 Imo na sa ngayon na. 아이 부르자 그 이론에 있는 도돌이시고 맞지? 你是没有啥才跟他不要到，忙什么老公的鬼来呀的，来呀的。
Soba, tap. Mana ngangi bisi ni sana ngang hei bunga. Nung de ge ma yaur ga ngangi ne. Khali bari ipa su kari to si ge. Yungo ipa gi phangai be pensil le duna nasan nupi gi thabi ge hai re ga. Le mau lu khara du moi da du ma pi. Le kai gi thau do wa thok chalu da phang ga por pa sing da su isu sing da mai li. Si mangai da ne bunga. Yung pa na ba sidi. Yung munong ko na ba sidi. Amana mo bu yang sinan le ngam pot. Ade angang si sinay ngon la na kanbam yaw re. Masi khalan bi lo wa. Hai, tap thago. Nang na ahan e. Nasinu na na koi ong gi manong da sarkar gi thabak tawri si da tom da ni do. Mana gan tap thok. Ipa kari to wo ya ge di pa am ta khan ge mana gan ko, mana gan. Koi jai man si jere ge law si nuai ka bom su paw. Sauning bom si. Wa ta na si. taso kayo na kuya tiyan tawis. Nahangga kay mama na tiyan tawag marak si muum to. Taso, bligli sa isibuor, kamay to siya. Ating ba tamba? Tabak suhan da ba? Selfie da ba? Kayo na kuya tiyan di samsam sa bani. Madi mangun na matiyang pangkada ba, asaw asang sing na napay biso na tiyan. Bil pangani ito da nanaw no pis hana hasu yaw rin ito. Oy, ito na tiyan na natay mo yung mapang siya oram nina. Masuk po si kiti na. Puba kita buwi na tiyan, leita din na tawrin ito. Tadi leitian pa po puya bro. Karino, ayuki lighting ko ng mga tamsida. Ni tina mayu taksa na lao kung tayo kayo mutaw rin. Kayo ni kay mai diyan. Ngon saruk piro, yo thoge sini dina. As kok siam sai dai. Noi khana horo ai thau sa kadam. Hinkholz di, yon thoki ba na parani? Kalahay talaga niya. At upa hinkholz ba na yun ba na parani? Aduh dia koi bazi ni yaro nang O sumay na bide hay na roy. Yung ni hay doon na awang kang ba na masam tak tari ba siya? Asida pun silam day chungam hingam mo. Hey, no gilo mo na po ba siya sing baloy diri? Yung hong lagi ka sa lagi ka. No gini ya, kaya do taning de. Ay koy bisigi tagi sindoy. Nung mata soy na hulam ganita. Nangangi balon do kayo no. Ay ki paisa na koy sinu sa bati malang ganu. Ay bumimang da niya, puksit ipanubi na putok na ba? Pagtok na ba rin taon nubi ma? itay ma di masak pa sabi ni. Yari, nang sango isay nga na sa to. Nay konda! Pazabahay ba siya? Mina pazaharaga napantaw ka naman natin. Pazabahay mamagula siya no lupa mayawri eh. Ay ngondo oza sari ba nang si? Hay, asibagi malantabi! Di ba? Itay ma! Ma di angang ni nagkarasawan man ni. Tawala! Nang nakisabgiwan eh. Sure na mo ta kamba ta paito ka da biya. Saikres gidak sa ka ne. Kanda ingna ko talaga di magumbam na ay busi na biya habi ne. Oh, ay nakang eh hado nakang ba ni. Angang nga sitoy ba tali na. Shehe. Nashida yay na kana habi ka. Saktan ka nge. Itakay ba nge? Ikay ba nge? Mama gi pamato ko ne. Masama sa pangjam ni. La. Maiko! Noi si mo lila, hudo naman tawri si mo. Ay sing bati lam to soki ke. Lila yung mo sing bating yaw di yadap se. Nubi ka na baga hui sing na baga na ikang. Hey, kumba! Ay nahela pa tigin ang buneya. Isa dagi kaya na luna tawag kiba doon. Singo! Ay kapuna ba nga miha na tingin ba mapambo masaya? Ito, talo to ba? Talo! Kabas! Lao! Aki ba sinata ne? Micang company. Mayong na ba na ne? Aki ba naman may joy ba ni? Wawa! Masimi bisa ayaw karaming mali niya. Hay! Kumba! Itay ma! Ang ma na bahong na di. Itay ma di masak pa sabi ni itay ma. Hay! Lagi matamdami takat pa akong din niya. Mi punaram dahil si din niya. Hisabi mali! Hatakian ka dapat niya abang! Karay doon itay ma. Itay ma di hingsabi ma chumanda na. Hingsabi mali din na naunupi hayay nun eh. Hay! Tumba! Ramayan singo! Natay mati etik torok pag ginea. Suba na kama di man ato nasi tukayo. Ayun ang bunay ayo kuding ginea. Yero maputpa, lakoy, sangguang pitalaki pag ginea. Laman singo! Inaw na nga kada pag ginatay man nani ka na zarunige. Nang ginupise, puro ka baraka tabinig sa lopus. Taba! Lao! Itay ma! Ay ising bati lam to soki. Hay! Tumba! Mata-mata pong palaksan! Gusto din niya.
사토 나삭두가 아이나가 옷을 와시나는데 Kibagi wara. is nanggumba ang anggu ay nagkadabi kisarito iba kiba ni loiraban hoy bema kana bahay ba didineya apang mamigi sazat ni kanglida na hay hisabi na ay masakta na puwiro gina 허접이 넌디 롱킵덕이 나석가시 컴파 허저 도우면 Facebook di tamo se nahayam mali 예 그노 아이부 야뭐 할로이나 칼루러라 그노 아이코이 슈나니 그노네 tamo gi mamangda lupa lising ni chapi changwa chapi mapun pulaga Facebook da thagalak do yam phajabagi 아이기 납더니 아이디 실시 मनाद थीबदी कया हैनदबा मपुन हाइदी बंदन थीबदी हैनबी ओइबा kalagi he tamo ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯑꯃꯣꯅ ꯐꯪꯂꯔꯣꯏ 예ꯀꯩꯅꯣꯗ ꯀꯩꯗꯣꯏ ꯐꯪꯉꯣꯏꯗꯣꯏꯅꯣꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯤꯃꯤꯟꯅꯔꯕ ꯌꯥꯏ ꯀꯩꯅꯣ ꯀꯣꯐꯤ ꯀꯞ ꯑꯃꯃꯝ ꯊꯛꯃꯤꯟꯅꯔꯒ ꯇꯥꯃꯣ ꯀꯩ ꯂꯩꯒꯦ ꯅꯤꯡꯊꯦꯝꯕꯨ ꯑꯃꯨꯛꯇ ꯎꯅꯁꯤꯔ ꯍꯥꯏꯗꯅ ꯑꯩ ꯑꯣ ꯉꯥꯛꯇꯪ 신비ꯔꯝꯃꯣ ꯑꯩ ꯄꯥꯎ ꯄꯤꯖꯧꯒꯦ ꯉꯥꯛꯇꯪ 신비ꯔꯝꯃꯣꯀꯣ 시 야이네 시소 와, 랭신비요. 소리 이베마 닝템부 아잉원덕이 루파 락아니 칼로키바드다 ꯍꯣꯏ ꯇꯥꯃꯣ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯉꯦ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧ ꯃꯃꯥꯡꯗ ꯁꯦꯜ ꯈꯔ ꯀꯥꯏꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯇꯨꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯡ ꯁꯤꯖꯤꯟꯅꯕ ꯊꯤꯀꯥꯗꯥꯔꯗꯣ ꯕ꯭ꯂꯦꯛ ꯂꯤꯁ ꯂꯥꯛꯊꯣꯛꯈ꯭ꯔꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯑꯩꯈꯣꯏꯗꯤ ꯂꯩꯔꯒ ꯇꯧꯖꯕꯁꯨ ꯅꯠꯆꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯍꯥꯏꯖꯔꯒ ꯇꯧꯖꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯥꯃꯣ ꯁꯤꯅꯤꯅꯦ 예 그노다 하이데다 그노 아드람 헤네수 칼루누다 아이코이슈 레이디 아이디 아이코이 베머시 난카이 문네 yengu디 낭디 너삭부 양 파제이네 누피부 양 말리니 낭디 ꯃꯊ꯭ꯋꯥꯏ ꯆꯥꯡꯃꯟꯕꯗꯒꯤ ꯃꯥ ꯉꯁꯤꯗꯤ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯄꯣꯊꯥꯔꯤ ꯇꯥꯃꯣ ꯍꯟꯗꯛꯁꯦ ꯑꯊꯨꯕꯗ ꯃꯤꯒꯤ ꯁꯦꯜ ꯈꯔ ꯁꯤꯡꯒꯗꯕ ꯂꯩꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯥꯃꯣ ꯋꯥꯈꯜꯅ ꯉꯥꯎꯋꯦ 예 그노다 ngau ya 본테다 아이코이슈 레이디 그노다 얌 헨전나수 칸전 비러만 sorry lana kan ai gar pashalas ai karni pashal ai nangna wabasi yengba nuai ti nangna sili du kayano ai ngondi koi loro yaw ke yabu yanaradi sangwa sabi bandan khardi ko loro ba yai ke no lana kan gan ka tu da ai ke number yaw ro lak tingai da mangjong na ai ngonda pau khang lo ai shu अथौबनी के नोने नुंसी खरेबी म नंसी आई औरगे लाको सोइदना ꯃꯁꯤꯅ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ
Nene Tolani, I know. Let it get, Lord, let it get. Adore Lam Himbadia de go. Mamma Babana Habi and get over me. Matam Chana like Pagatubinico. Hoy let it get ahead of now. Pare Pare Pupa Hello Pupuda. Jimmy Bazi. And the light was a ghost in certain make you. Ingatan nila ito, okay? Wait, thamag. Lengsing bilo. Kay lagi. Nang na all India radio gi program executive na UPSC na thabak khale tabada samsam khudol ma tamalak jabane. Congratulations. Mapubu, Hana Tagajan. Online, the Gipaulo Navani. Northeast Korean Kanbanina, Agi posting say, only India radio station in Palace, so I don't get the woman. Adu di ampare. Ado, Henjuli the Kandoragi. Aigi di mamang tha khragi mamang da MPSC gi MCS MPS ki prelim di pass tokre. Adu bu high court na mu case lak badagi thingjan mi gai. Ahoi gi Manipur da di case ka corruption gana nahaw be singsa. Tabam ta phangdrab jani da. Chimman. Ado ai ngasi di nangond wam ta haige. Nang na nangi yung gi ahalaman singda personal responsibility punamang sinamni na. Ai shu yung gi ahalaman sing tharak lagi na. Ako'y ani luhong na siya. Henju, ay asaba kang dagi chong thorak lagi. Limlay nga amagong, tawai da di hinja na bahay duna. Ay achaw bi chela sida ay yawrakiban. Ay gipon sida, mayaw na gadabo lan pam amadi, lan peng na gadabo landi, ay mang di yam na chaw na lady ye. Punsida kan pam thoktabada hena khanjan bachum da brain sukale mipum khudimakta magi tawangam na ba potential episode mamam ishona apirab ingalebi ikoi ni lohong ase Why makata biragano ay sumiwe bane nang ise ay bu nungsidre ay bu yaningdra haibro ayna nangi aning ba pa mamadi nangi nung shibu kai khumnarabasu Madubo tara malok sinro Philipti ay lepangam jadri mapamasalang kaini ay ningolan yobirasi Aina nang budi yam ne kai khum je nangi phirep to no ho ko mi kup to phau budi ai punchi chupo gi ngai kini Manipur thora ni nuare se bunu ekoi basi ekoi taso ekoi toima han ausi airport da gari wairga ekoi si okko chakre aduga koi rupi hayai nuna ngau thari tau thari puthari
ꯑꯔꯩꯕ ꯈꯔꯅ ꯑꯩꯈꯣꯏ ꯆꯦꯅ ꯆꯥꯕ ꯌꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗꯒꯤ UPSCꯅ ꯃꯥꯕꯨ ꯈꯜꯂꯛꯑꯒ ꯔꯦꯗꯤꯑꯣꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯂꯥꯛꯇꯣꯔꯦ ꯑꯩꯈꯣꯏ ꯆꯦꯅ ꯔꯦꯗꯤꯑꯣꯗ ꯊꯕꯛ ꯇꯧꯗꯣꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯔꯦꯗꯤꯑꯣꯗ ꯄꯨꯡ ꯌꯩꯊꯔꯒꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯌꯥꯏꯅꯁꯨ ꯔꯦꯗꯤꯑꯣꯗ ꯏꯁꯩ ꯍꯦꯛꯇ ꯈꯦꯛꯊꯍꯜꯂꯒꯦ ꯃꯥꯒꯤ ꯃꯤꯁꯤ ꯇꯦꯟꯒꯗꯣ ꯀꯥꯞꯍꯜꯂꯒꯦ ꯁꯦꯟꯅ ꯋꯥꯔꯣ 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 रेडियो कना सेन थाबीदोब मागी मिसी तेंदुना कमदो मागी यारबा आईदी हतने रेडियो दने पुंजे हेक्ट येथरदमनि पुंग येबा कोइरै दौना तारीबो हिसाब से तुम कमदोगे ते संग तौबियो ना नत्रा कोइ बाजिले ने मा सादिने दा हना सायन वा थोक्तो को यारे सारो ꯆꯞ ꯆꯥꯔꯕꯣ ꯆꯞ ꯆꯥꯔꯦ ꯑꯗꯣ ꯃꯅꯝ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯤꯡ ꯈꯤꯇꯪ ꯇꯥꯛꯇꯜꯂꯣ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯅꯕ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦꯗꯅ ꯑꯩꯁꯦ ꯅꯨꯄꯤ ꯊꯥꯒꯠꯄꯩ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯅꯪꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗꯤ ꯐꯖꯅ ꯍꯩꯌꯦ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯅꯤꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯩꯗꯤ ꯅꯪꯅ ꯉꯥ ꯊꯣꯡꯕꯅ ꯌꯥꯝ ꯍꯦꯜꯂꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯁꯅꯥ ꯈꯨꯠꯅ ꯊꯣꯡꯕꯕꯨ ꯍꯥꯎꯇꯦꯕ꯭ꯔꯣ ꯍꯥꯎꯋꯦ ngasi nang haraujere kaino haraude yaribro ha akoi se lai tam loraga officer ore thorok tore sida mai haraude yaribno e ina mana saunu tolop jaraga aikoi da kari kana duba khara leraga ne nupa magi matugin sakhdori ba aikoi kana bo sone ngamoi masya ningol bi sajatni adumai ngang khangaba akoi se di khangaba angang uring de akoi se yam khanjarakpa yam ningjarakpa koi sham ningai yum het pan ba digine 이빠면 농마다 짝짝이 상들에 이라이박나 어톡고 이몽은 통나버리나 닝원기 말해봐 해봐도 아시니 붕어 까이더러기 까이드시고 해마 kaino na sanapado phalamina ako nang di kaidisiya 반달 할래나네 이시아이나 비레이니 아도가네 इसी हंद की पुबा लुपाला अमदो अदुग लोई सिंख्राई kaino koi te yai black list le na nong phong amade nimit ta bong man yung le adu ma di kaidisiya हो जिति से याई दो से नाम ठोकरे नंग खंगदो मसकदिने लाइरेम बिगा मानख्रे kaino koi te miyan thabak toro kari company da ना तो सुमांग दो बकोय उधाई दो हे तौए के खबदने इचे मन गगदि लोय ने होरे हो के न सखिनी के ना तुम हलकनी मसा सिंगिने मफी मरोंगा आनन बा याम न लेबा अदुगा ngazagu sim thara iba akoi khunu bana phare kaino nang na haining se kari no ba ingon da seng nam ta ro kari no bana odoi napa noi napa do hai bi se ashwa khang da banu pa shi bu kai no aduna ne metric pass ta bangam da na ne pung ye khangi do nang era tumai har kar do metric pass tong ham do ba kai di na koi tam yan thabak tawre habu da kari company do hei nang khangchanikuna aina yaro haisen aina yaro moi se kai do sanu ne ha o shi ku balan masa se mane thang ga na khidori itei ai mong shi ga idi kaino nang haining se kaino ai pa ka pan lo re angon dam khang lo oi mi gem da wan de adubu isi ai mana mapuroi bagi thamo shokada ba thabakna shimhamogi khala pasti ayan indi ai tobi dang ko ai tobi koi te yai sa har diam phabane saur dine yam sa thibane lao nu sa aina chakpa yaro nang na ai usitadana nang na ke khalakta sekal ta toy mongsikena ha nang nei sikari nuge ai sibo hangna salamiya ha aina sakena thangdor bekho nangna thinggai na khanga tobi aina ngasi sakadori bese isa singasina lambi gi sangi bo hudana ba aina ngambalam ai thangjane ai di matu beta kakadame ako nang na hujik sato sikadra hayo nang na hujik sato sikadra hayo 해봤네 신단바 이놈 부봉었나봐 이사 탁봉었나봐 이와 탁봉었나봐 아두디 아이지야 시범이 힘내 시범이니 신이냐 헤이 자 빼와 묵종 나오 이까지기서 빼야리 드리브노 네 낭니 팍랑 머리 넣고 신바 가시게 먹는다 아이고 파도 먹음 나타나가 낭는 누빠 톡봉은 먹이 와칸냐 해도 모두 타도 아이
ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯉꯥꯜꯍꯧꯒꯗꯕꯁꯨ ꯅꯠꯇꯦ ꯏꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯇꯨꯝꯂꯤꯕꯅꯤ ꯍꯥꯏ ꯅꯪ ꯃꯗꯨ ꯀꯅꯥ 이슬래 하ꯀꯅꯥꯒꯤ ꯊꯧꯁꯤꯅꯣ ꯃꯤ ꯑꯣꯏꯔꯗꯤ ꯃꯤꯑꯣꯏꯕ ꯋꯥꯈꯜ ꯈꯟꯒꯗꯕꯅꯤ ꯌꯥꯝ ꯊꯨꯁꯧ ꯃꯣꯏ ꯇꯌꯥꯏꯅ ꯂꯥꯎ ꯈꯣꯡꯕꯗꯨꯅ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯃꯔꯝ ꯑꯣꯏꯔꯦ ꯅꯪꯒ ꯂꯥꯎ ꯈꯣꯡꯅꯔꯤꯉꯩ ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯨꯛ ꯍꯜꯂꯔꯣꯏ ꯊꯣꯏꯕꯤ. ꯑꯩ ꯂꯥꯟꯗꯦ ꯑꯩ 하나ꯒꯨꯝ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯑꯩ ꯑꯐꯪꯕ ꯊꯕꯛ ꯁꯨꯏ 미워의 아와바 하이버세 힘리버 분시 아이코이 갖다다 톡그다우 낭내 이뭉시 하우스와이 마마 모이나 이샤시무 낭내 영신가담 나시제 아이코이 이베마 톨그다바 놈이 바지네 코이 뿌는 싹샤시 좀 하이 정 양부서 아이나 잉나 담나 하이기스 양부서 मचान इंग्लिम भी पुंसीगा अखोई पुंसीगा लंबी तोंगान तोंगाले मा सुनिंगोन नोमदी युना सागे ओनखिनी माना नुंगाइदे याइफारे हाइदुनसु अखोई नांगुबो मतमदा लेते हाइबो वाई सिदगे हिनो वाई ताबा फंगो मचिन मनाउगी नुसिनबा मबुंग मपागी नुसिबा मतमगी रोनुंदा तिनखिदुना आइयै हाइबो वाखलगा पुना ममांखिनी इशा इसाबु नुंगाइनी हिंबाइबबुने असिंबा हाइबसे आइ अमुहन पखरो 에이기 아사오기 머리시는 점점 짝할락라보데 낭쇼 아이쇼 이샤싱쇼 뻔날 로실라머니 아이네 파잖아 하이기소 ꯑꯩꯒꯤꯗꯃꯛꯇꯗꯤ ꯄꯨꯝꯅꯃꯛ ꯈꯟꯊꯕ ꯂꯣꯏꯈꯤ ꯃꯗꯨꯅ ꯑꯩ ꯈꯣꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯌꯥꯎꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯌꯥꯎꯔꯤꯁꯤ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯀꯩꯝꯇ ꯈꯟꯗꯣꯛꯏꯁꯤ ꯀꯩꯒꯤꯅꯣ ꯍꯣꯏꯇꯥꯌꯥꯒꯤ ꯋꯥꯍꯪꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯁꯤꯟꯐꯝ ꯑꯃꯈꯛ ꯐꯤꯖꯣꯜ ꯅꯠꯇꯕꯗ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯥꯟꯗꯦ ꯑꯩ ꯍꯤꯡꯕ ꯉꯝꯅꯕꯅꯤ ꯅꯪ ꯂꯥꯟꯗꯦ ꯅꯪ ꯂꯥꯟꯗꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯤꯡꯅꯕ ꯆꯠꯂꯤꯕ ꯂꯝꯕꯦꯟꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯕꯨꯗꯤ ꯅꯪꯅ ꯀꯔꯤ ꯁꯣꯜꯂꯤ ꯃꯤꯒꯤ ꯃꯔꯜ ꯁꯤꯡꯕ ꯉꯝꯅꯕ 이사심이 못했나봐 머피 세가이버 씻었나봐 아이기 부로이በ나 레이농다 수롱나 까나 수강한다나 레이보도 찡크방 없나봐 타모이 농아시다 강함나바 짜이나 곰뿌나막 파진두나 와항아 모이네 공아세 당리버네 에이란데 에이 나 못하모이세 나 농시에 다야 샤뿜마 퐁퐁 샤나 이기 시얼나 행클락라버수 아이네 낭도 쿡박나 파워 타들버세 능 란데 컴먹이네 랄리버디 아이네 니빠 톡박남 너버기다막 나시 넌 망금 너버 분시시라 오이라 키버니 아이가 에이 강해 베이비 쌈엄나바 와클시 꼭나나바 낭아이 후탁투나 시미나 크라시 아이 낭원나 나랄 아마 파우 비로이 베이비 낭아이 후탁투나 시미나 크라시 ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯈꯤꯕꯗꯤ ꯑꯩ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯉꯩ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯁꯤꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯝꯕꯗꯤ ꯑꯩ ꯉꯝꯂꯣꯏꯌꯦ ꯗꯌꯥꯏ ꯅꯪꯅ ꯑꯩꯕꯨ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯗꯌꯥꯏ ꯑꯩꯕꯨ 낭아이의 분시 따이봉빠 낭아이나 야나다발 람비데 짜나로이시 하이두나 미야마 망다 군도 버랭 후두는 낭아이 아마따 오이키바 나트로
ꯅꯪ ꯑꯩꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯃꯠꯇꯗꯤ ꯂꯧꯃꯤꯟꯅꯈꯤꯁꯤ ꯀꯅꯥ ꯈꯪꯗ ꯏꯃꯨꯡꯗ ꯏꯪꯅ ꯆꯤꯛꯅ ꯅꯪ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯃꯠꯇꯗꯤ ꯂꯧꯃꯤꯟꯅꯈꯤꯁꯤ Hãy ta bên hãy bao tuổi càng lão này hãy mấy cái bộ mấy la người hãy dầu ra đi hãy cái khoa cái gì thì cầm được còn đâu ba Lui ra đi bác sĩ. Phải đừng ai đi về mà 이제 낭디 거의 뭐 홈대기도 이제는 해는 파자라며 이제 ai tông ba năng gì lâu đâu na tay mà ní tới giờ rồi na xe được gì có lâu mà nó vậy 아두 씨야 아이네 루홍부터 세냥 부터래 봐 아이 뽕 얘기들 보게는 원하면 아이 맘들해 봐 아두 이 시에는 또로 핵 방법 그래 심도 비우고 나들이 나 선우 비지 앙앙 뽕 한번 Masingang sinengang turun uwas dine. Nama, nupa siya. Mama si Sean pa eh. Ikay kang naman luwi naman eh. Hay tuloy Nakoy gida mo tani. Ay na nga matata na koy gimatiyang sa'yo na magkipangani. Bema, makoy di, adu tara di makoy di, harao ba na luwi na ni? Kira 누구니까 ngasidiya deko 세세 이봐와 하게 비바 하이벌레티 닝고 라이벌레티 이샤마기 합격다 라이박 여위 이샤마기 합격다 아망위 꿈다 다이 누와이 해 이거 시디 빠 누와이 ai rồi lăng lên đấy lấy ốc này 헤이 헤이 이마 거위 아 야이마 아 되비야 아 이거 저 누비 나야 나올 까리는 또 봐. 이슈지 남도 어디나 맞지 앙앙 아이디 스쿨 자크리 근데 뭐야 니네 이몽주 까리 떠오르는 거야 야이마 맞지 거의 때야 이거 거의 때문에 아닌 것도 혹시 그냥 카메라만 하 까리야 거의 이때문에 아니면 거의 때야 이나 빰다 타박 그랬다 보면 Nupa nupi hingmina bahay basidi. Matam po na magtapaw pawdok pawsing tawdo na hingmina gadaw ni. Kaya gina mo kayo na kanya libo tumba. 아이 시기 마땅히 하이바 하이티 bema nangi te ai se mapun sita marai bak sum drabani pa yango magi nang thabak ta nei thabak phangti sel han dore oi se theka ne to se bin kana bak phang ta na dum lei dip sin ne bema Mo ta tau ki wa du di ne, ari ba wa ni? oi awa pau sila te kari pau tam du sha noi hejen pau tam nu ne Mo ta tau, ai bu su kra lo ki do raki. Asu ma singa sibu, kaya ang kuina khang dra pom dra tam pai ba no. Ibema, nama. Ai khoi gi tau de yeng laga. Mo mon de nok charambi. Na khoi gi na nama yai ma se. Ngashidi. Khiche dong lei. Mai tong lei. Shama dong lei. Kari. Ay inam yay mo bo. Ayung ata dagi thokraga. Numitaraga hanjili. Hanjilakpada masa sigi mapi maron mayam lere. Ekoya mena buki ba senja. Ikong kong ne ka singdore ibe. 그이런에 말했다 우리 봐. 하이, 비마, 이샤게 도래. 하유, 이빠도 하유, 이샤게 도르게. Ay inam yay mana. Sumalay ka taba punsi madi hinglam gani ay badi. Ay amok ta sukadude. Karigino. Awa ka ang bakilag trabi ay inam yay mana. Karigino mana nungay babukalat yun ba? 그때 그이런에 너는 하이, 뭐 야이뭐 그리 도래 하이 보노네. Basi wakala lamba pangloy na buwa. Taning gano basi.
ꯑꯩꯈꯣꯏꯅ ꯃꯤꯍꯥꯏꯅꯔꯨꯒꯦ ꯑꯩꯈꯣꯏꯗ ꯌꯥꯏꯅꯔꯨꯒꯦ 이마 이게 무슨 내 놈도 그냥 납작 이쪽까지 하면 내가 하나 강자라니까 다리 무시고 이 꼬가 뭐가 그래 Châu ba Mâu em mà cần đi đâu đấy Ba đồng rất bây giờ này Mâu em mà cần đi đâu đấy Đi ba đồng rất khăn rồi 아재 ꯑꯩꯅ ꯈꯪꯕꯗ ꯑꯆꯧꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯦ ꯑꯩꯈꯣꯏ ꯌꯥꯏꯃꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯈꯔ ꯃꯧ Châu ba Cái tay mày em mà cần đi đất cho mình chân chân lại Masidi Nangsi ang pasay Ontok na sunong sikre Ay nagkali Otelogi machin tumlabat thang Dishtimonabo tumna tinuna hakibada Nungsibagida magtani Kaduga Zahirabu kunjona 타독lamma tawdana thangna tillaga hakibadashu nungsibagida magtani Ainasu nangbo thangna tinnuna hatpa ngamre Aina nangbo amadi Aigi ichasimbo ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯩ ꯑꯩꯒꯤ ꯆꯤꯝꯕꯥꯜꯁꯤꯗ ꯐꯣꯡꯗꯣꯛꯄ ꯉꯝꯂꯔꯣꯏ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯏꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯑꯩꯅ ꯆꯥꯝꯃꯔꯛ ꯈꯜꯂꯕ ꯃꯇꯨꯡꯗ 이신데 일하느라고 이로이바 해드라고 라이박 키리베 하나 만나나 오빠다 빠이나 징칸나고 혼나로 낭나 빠이우리고 빰비도 등큰 빤뭐 빰비니 하이바도디 낭 강호우디 났더라 낭 시벅기 입을 터이네 ꯍꯤꯡꯕꯕꯨ ꯂꯥꯟꯁꯤꯟꯅꯕꯗ ꯄꯨꯟꯁꯤꯒ ꯊꯣꯛꯂꯕ ꯀꯅꯥꯅ ꯑꯁꯤꯕꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯗꯨꯅ ꯀꯔꯤꯒꯤ ꯀꯤꯒꯗꯧꯔꯤꯕꯅꯣ ꯇꯌꯥꯏ ꯅꯪ ꯑꯩꯕꯨ ꯍꯤꯡꯍꯟꯅꯤꯡꯗ꯭ꯔꯕꯔꯣ ꯇꯌꯥꯏ
ꯊꯥꯗꯨꯅ ꯂꯥꯛꯂꯕ ꯅꯉꯣꯟꯗ ꯊꯥꯡꯒꯤ ꯆꯩꯅꯥ ꯑꯃ ꯄꯤꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯋꯥꯕ ꯄꯨꯂꯨꯝ ꯑꯃ ꯑꯣꯏꯒꯅꯤ ꯉꯁꯤꯒꯤ ꯑꯀꯟꯕ ꯃꯩꯆꯥꯛꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯁꯛꯂꯁꯤ ꯃꯁꯤꯅ ꯅꯪ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯤ ꯑꯩꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯕꯤꯔꯣ ꯅꯍꯥꯛ ꯑꯃꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡ ꯊꯥꯔꯝꯂꯒꯦ ꯑꯗꯨꯕꯨ ꯇꯌꯥꯔꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯕꯨ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯅꯕꯒꯤ ꯋꯥꯍꯩ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ nahagna ay isa singgalong na ay itong hindi raw ko tayaan. Kailan ako'y nakalimuha ka na, Sibo? Kumo na yan! Ako'y nakalimuha ka na, Sibo, kanino? Kaya hindi naman. Nasa labiing na libi ay hinglihay ba? Ay hinglihay ba kahururubro na yan? Hindi. Nang nagsatingay mamang kaya yung ihawo pibam nasisu ang hongba mataway drinelele ay natawag kuding mag imong siming chat sinanaba oire ay na honaro mag kuding mag imong simang na taang na bu oire lebe nagitay hiling lebe nagitay hiling lebe nagitay 작복한 맘마따다 못합한 맘마따다 이 마음을 콤라함 탁민나두나 다이방 반도보삭 강민나를 키바 이질리나 오이비기 싱러바 뭉시바 마리아 시부 누파 누피 용바 미나나바 이몽 아마맘 부나바 다이방 론착나 빨라 먹음 탓바디 ay nahihingli magkaingam luhit ay ay nakoy kita magtahing ganinam yay kanana kanabaso hanayin na bangam na daga taibang punsi kong jani nang siningol na noong mo disoda na yung nagsagay on kini yung gimaw ko'y kini siya maning tungjadraba Chaba maning tungdraga Mapungpa na mali masing tamba panglaroy daba Ay ngonda Nene, nene, ay doon na Ay gimang dalay riba Nakoy ginasasing na siya Ay nehek pok jabi jamag nikan doon na Ay na siya na gaya ay luhog na ruwayet ay
makum. Ay nakoy kita magtihing gani namyay. Sangi wahi tama na. Matam ko'y nasilod raman lang itayay gisingli na. Igi ano ba isingla may ihurak liyan eh. Kadi kita mo isal na. Tayo mong isa na bikaw ko kadori ba no? Nangitayay kita mo isupawa ng nga gano. Nangitayay kita mo isupawa ng nga gano. Ibema, isalvi pasarva wahay singasina. Ako'y pumamapumit pang hanbili. Yung gimaw kuding mak, ningoloy bimapoptagi hawkiba ni halbasi. Ichalgi wahay dagi kang bangam. Nitem, nahakshi, noy tasaw bidi, ilim kao. Aduna nang shi, ay gishi inaw ni. Sina, nakoy pun siya mo hudo pada, mati mo yun. Siya. Itay mo na, tamoy siyang nabira ka nining tiyem. Isi, nasidiay. Isigit mo yan o. Masak mo na kami. Nanaw na lang ako naman. Apang mananaw ni Kado na. Ay mo magtangap niyo. Ay mo magtangap niyo na isa. Sige. Ay ko imong manungyanaw ma. Mauahom ningola maginung silipol na. Lamdam sige yung tong kuding na. Anaw ho mga alama. Tayo bang siya mamapumahang na bibibaw na siya no.